ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯇꯤꯝꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯇꯔꯥ ꯆꯥꯛꯅꯧ ꯇꯪꯕ ꯉꯁꯤ ꯄꯣꯏꯅꯨꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯄꯥꯟꯕ ꯄꯣꯏꯅꯨꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 22 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯉꯁꯤꯁꯦ ꯏꯕꯨꯙꯧꯒꯤ ꯇꯔꯥ ꯆꯥꯛꯅꯧ ꯇꯪꯕꯒꯤ ꯊꯧꯔꯝ ꯑꯃ ꯂꯩ ꯍꯥꯏꯕ ꯇꯥꯖꯕꯗꯒꯤ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯍꯥꯏꯔꯤꯕ ꯏꯕꯨꯙꯧꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯇꯧ ꯀꯝꯗꯧꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯣ ꯑꯃꯗꯤ ꯀꯔꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯎꯍꯟꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯇꯤꯝ ꯂꯥꯛꯆꯔꯒ ꯃꯌꯥꯝꯗ ꯈꯪꯍꯟꯖꯅꯕꯒꯤ ꯊꯧꯔꯝꯗꯨꯅꯤ ꯃꯌꯥꯝꯗ ꯎꯍꯟꯖꯔꯤꯕꯁꯤ ꯃꯌꯥꯝꯅ ꯂꯥꯏꯚ ꯁꯦꯌꯔ ꯇꯧꯕꯤꯗꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯂꯣꯏꯅꯅ ꯉꯁꯤ ꯏꯕꯨꯙꯧꯒꯤ ꯑꯁꯤꯒꯨꯝꯂꯕ ꯇꯔꯥ ꯆꯥꯛꯅꯧ ꯇꯪꯕ ꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯃꯣꯏꯔꯥꯡꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯈꯣꯏꯌꯨꯝ ꯂꯥꯏ 9 ꯑꯃꯁꯨꯡ ꯂꯥꯏ ꯅꯨꯔꯥ 7 ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯁꯤꯡꯁꯤꯒꯤ ꯇꯔꯥ ꯆꯥꯛꯅꯧ ꯇꯪꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯆꯠꯅꯔꯛꯄ ꯑꯗꯨꯒꯨꯝꯕ ꯅꯤꯌꯣꯝ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯑꯁꯤ ꯄꯣꯏꯅꯨꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 22 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤꯗ ꯉꯁꯤ ꯏꯕꯨꯙꯧꯒꯤ ꯇꯔꯥ ꯆꯥꯛꯅꯧ ꯇꯪꯕꯒꯤ ꯊꯧꯔꯝ ꯑꯗꯨꯅꯤ ꯃꯌꯥꯝꯗ ꯎꯍꯟꯖꯔꯤꯁꯦ ꯑꯩꯈꯣꯏ ꯊꯧꯔꯝꯁꯤꯕꯨ ꯁꯤꯟꯕꯤꯔꯤꯕ ꯉꯁꯤꯒꯤ ꯂꯥꯏ ꯇꯔꯥ ꯆꯥꯛꯅꯧ ꯇꯪꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏ ꯊꯥꯡꯖꯤꯡ ꯃꯟꯗꯟ ꯁꯦꯕꯥ ꯀꯃꯤꯇꯤꯒꯤ ꯇꯤꯝꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360 ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯇꯥꯛꯄꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩ ꯏꯅꯥꯎ ꯄ꯭ꯔꯤꯌꯣ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯇꯤꯝ ꯑꯩꯈꯣꯏ ꯈꯔ ꯂꯥꯛꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒ ꯀꯃꯥꯏꯅ ꯑꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯃꯌꯥꯝꯁꯤ ꯀꯔꯤ ꯃꯔꯝ ꯀꯃꯥꯏꯅ ꯂꯥꯛꯄꯤꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯊꯪ ꯑꯩꯈꯣꯏ ꯎꯠꯂꯛꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯑꯩ ꯏꯅꯥꯎ ꯄ꯭ꯔꯤꯌꯣꯗ ꯁꯤꯟꯅꯖꯔꯒ ꯃꯌꯥꯝꯗ ꯃꯊꯪ ꯁꯤꯌꯔ ꯇꯧꯍꯟꯖꯔꯛꯀꯦ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ ꯀꯃꯥꯟ ꯒꯨꯔꯨꯁꯤꯡ ꯆꯟꯗ꯭ꯔꯥꯔꯣꯠ ꯂꯨꯄꯥ 500 ꯃꯣꯏꯔꯥꯡꯊꯦꯝ ꯁ꯭ꯋꯥꯃꯤꯇꯥ ꯗꯦꯕꯤ ꯆꯟꯗ꯭ꯔꯥꯔꯣꯠ ꯂꯨꯄꯥ 110 ꯑꯍꯥꯟꯕ ꯃꯛꯇꯗ ꯁꯤꯡꯖꯃꯩ 360ꯒꯤ ꯂꯥꯏꯚ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯁꯦ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯃꯌꯥꯝꯅꯁꯨ ꯑꯩꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯕꯤꯔꯕ ꯑꯗꯨꯒꯨꯝꯂꯕ ꯃꯇꯤꯛ ꯃꯌꯥꯏꯇꯅ ꯊꯜꯂꯕ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯠꯇ ꯋꯥꯠꯇ꯭ꯔꯕ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩꯕꯨ ꯉꯥꯛꯄꯤꯔꯤꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯃꯁꯥꯏꯒꯣꯜꯗ ꯂꯩꯖꯕꯅꯤ ꯉꯁꯤ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯂꯥꯏꯒꯤ ꯇꯔꯥ ꯆꯥꯛꯅꯧ ꯇꯝꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯆꯒꯗꯣꯏꯅꯤ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯂꯥꯏ ꯀꯃꯤꯇꯤ ꯍꯥꯏꯕꯗꯤ ꯊꯥꯡꯖꯤꯡ ꯁꯦꯕꯥ ꯃꯟꯗꯜ ꯃꯣꯏꯔꯥꯡꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ 360 ꯇꯤꯝꯕꯨ ꯂꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯄꯥꯎ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯃꯁꯤꯒꯤꯗꯃꯛꯇ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯊꯪ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯅꯔꯦꯕꯜ ꯁꯔ ꯊꯣꯉꯥꯝ ꯁꯥꯟꯇꯤꯁꯨ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯐꯪꯉꯦ ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩꯔꯣꯝꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅꯁꯨ ꯏꯕꯨꯙꯧꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯊꯤꯡꯄꯣꯠ ꯀꯌꯥ ꯑꯃ ꯀꯥꯕꯤꯔꯛꯂꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯐꯪꯖꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯊꯤꯡꯄꯣꯠ ꯀꯥꯕꯤꯔꯛꯂꯤꯕ ꯑꯗꯨ ꯃꯌꯥꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯔ MLA ꯊꯣꯉꯥꯝ ꯁꯥꯟꯇꯤꯕꯨꯁꯨ ꯑꯩꯈꯣꯏ ꯇꯔꯥꯝꯅ ꯑꯣꯛꯃꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯆꯈꯤꯕ ꯑꯩꯈꯣꯏꯅ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯆꯈꯤꯕ ꯈꯝꯕꯅ ꯀꯥꯎ ꯐꯥꯕꯒꯤ ꯃꯤꯇꯝ ꯑꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯨꯛ ꯀꯟꯅ ꯎꯠꯆꯔꯛꯀꯦ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯔ ꯊꯣꯉꯥꯝ ꯁꯥꯟꯇꯤ ꯃꯁꯥꯃꯛꯅ ꯇꯧꯔꯒ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯃꯁꯥꯏꯒꯣꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯃꯁꯥꯏꯒꯣꯟꯗ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯅ ꯈꯝꯕꯅ ꯀꯥꯎ ꯐꯥꯕꯒꯤ ꯃꯤꯇꯝ ꯑꯃꯈꯛ ꯉꯔꯥꯡ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯆꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯎꯖꯈꯤꯕ ꯁꯛꯇꯝ ꯑꯗꯨꯗꯒꯤꯗꯤ ꯉꯁꯤ ꯏꯕꯨꯙꯧꯒꯤ ꯊꯧꯒꯜ ꯇꯧꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯍꯦꯟꯅ ꯍꯥꯏꯔꯤꯕ ꯃꯤꯇꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯦꯟꯕ ꯃꯒꯨꯟ ꯂꯩꯕ ꯌꯥꯝ ꯍꯦꯜꯂꯝꯃꯦ ꯍꯥꯏꯅꯁꯨ ꯁꯤꯃꯁꯨ ꯄꯥꯎꯗꯝꯖꯒꯦ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯍꯥꯡꯗꯣꯛꯆꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯝ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛ ꯃꯥꯡꯗ ꯂꯦꯡꯁꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯍꯜ ꯏꯕꯨꯡꯉꯣ 5 ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯁꯦꯕꯥ ꯀꯃꯤꯇꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯗꯥꯏꯇ ꯂꯧꯕꯤꯕ ꯑꯃꯗꯤ ꯊꯧ ꯄꯨꯕꯤꯔꯤꯕ ꯐꯝꯅꯥꯏꯕꯁꯤꯡ ꯍꯥꯏꯕꯗꯨꯃꯁꯨ ꯑꯩ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯈꯝꯕꯅ ꯀꯥꯎ ꯐꯥꯕꯒꯤ ꯃꯤꯇꯝ ꯍꯥꯡꯗꯣꯛꯆꯈꯤꯕ ꯑꯗꯨꯒꯤ ꯃꯤꯇꯝ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯎꯠꯆꯔꯛꯀꯦ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯟꯖꯔꯤꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯂꯥꯏꯒꯤ ꯇꯔꯥ ꯆꯥꯛꯅꯧ ꯇꯪꯕ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯃꯃꯤꯡꯗꯤ ꯂꯣꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯂꯦ ꯑꯗꯨꯕꯨ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯇꯔꯥ ꯆꯥꯛꯅꯧ ꯇꯪꯕ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯍꯥꯏꯇꯥꯔꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯏꯌꯥꯝꯕ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯏꯕꯨꯙꯧ ꯑꯁꯤꯒꯤ ꯆꯪꯒꯗꯕ ꯉꯥ ꯄꯨꯝꯅꯃꯛ
ꯃꯍꯥꯛꯅ ꯄꯥꯡꯕꯤꯔꯝꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯊꯥꯡꯖꯤꯡ ꯁꯦꯕꯥ ꯃꯟꯗꯜ ꯃꯣꯏꯔꯥꯡ ꯑꯃꯗꯤ ꯐꯝꯅꯥꯏꯕ ꯂꯣꯏꯁꯪ ꯃꯣꯏꯔꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯂꯥꯛꯆꯔꯤꯕ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯖꯒꯦ ꯃꯍꯥꯛꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯖꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯃꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕ ꯍꯥꯏꯗꯤ ꯃꯣꯏꯔꯥꯡ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯗꯣꯛꯅ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇꯒꯤ ꯂꯥꯛꯑꯀꯥꯟꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯉꯁꯤꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯂꯥꯏꯒꯤ ꯆꯥꯛꯅꯧ ꯇꯪꯕ ꯑꯁꯤꯗ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯆꯥꯅꯕꯒꯤꯗꯃꯛꯇ ꯉꯥ ꯀꯦꯖꯤ ꯆꯥꯎꯔꯥꯛꯅ ꯉꯥ ꯀꯦꯖꯤ 900 खरे हेंतकना हाइतारेको मांगना मतेंग तौबिरमने मसिगिदमक्तसु अमुकन्ना थागत फोंदोकजगे ngarang aikoina maikum hangdoksagiba akoigi khambana kaw phawagi mitamado somda leijare मैम ngarang di tasengna haragadi akoigi magun je adum ngarang su magun leiragasu haitare ngasina amuka hena magun leiba ma oire masi kaigidamaktana haragadi ngasi je akoina ibudau thangjingi tara sanok tangdagi akoigi lai thong hangba numit chu oire adusu mathakta ibudau gi thawal tawba numit haiti maikai kya dagi manipurgi mafam kya dagi प्रजा मैम लेंगे इबुदगी थंगल फंग सरु यानबीदमत लेंगे मैमनसु हंदोसगी लेंबीदुना फोटो मैम कापीरी मरक्तनसु अखोना फोटो से अमुक्तंग मैम येंजरके मितम असुकी मतिक फजै ngarang उगिबदगी ngasi ubane hena मतिक मै अदुकी मतिक हेले हाइबसिमसु आई थमजगे अदुगा मखा चथजरकोइना अखोइगी मणिपुरगी मफम क्यादगी लेंबिरक्लिबा इकाई खुमनजरबा इकाई खुमनजरबी मैमसु लेंबिरक्ले मखोइदगिसु मखोइगी ओइबा मोट क्यामसु फोंदोक चहलके मिकु खरतंगाइ मिनासि हजिक पोकेओइनादि अखोइगी हदि लंबिरोंदगी हाइतारेको इबौ थांजिंगी लेरिबा मसाइगोल असिगी वांगदा अखोइदुम हदि लाइफ से थाना बोनजरगे केगिनो हाइमतमदा अखोइगी अथेंपोट कारकपगिसु लाकदोरे अदुगा अखोइगी ऑनरेबल सर एमएलए मिंगन हंगचाबदा थोंगाम शांतिसु लाए हाइबगे अखोइदा पाउ बिबिरको मरमना अखोइगिसु हाइबतंग मयामदसु वीडियो जे अखोइ उचरके हाइदुना तौजबनी ngasiगी अखोइगी असिगुमलबा पांथोकसरिबे दौ थांजिंग लाइ गी सरा तांगोक तंगबा असिसु अखोइगी ऑनरेबल सर एमएलए थोंगाम शांतिनसु याम चावबा दायित्व लौबिदुना करिदा सोइगिदगे हाइदुना सेक्सनना होनबिदुना याम कन्ना अकनबा सेक्शन थांगलोना होनजबनी मसिगिदमकसु मोरंग प्रजा पुनमकी महु छिनजरगा अखोइगी ऑनरेबल सर एमएलए थोंगाम शांति बुसु इकाई खुमनबा मुनि थाकदा फोंदोकसै हाइबसु थमजगे अदुगा अखोइना हाइदि हजिक यौसलक्ट्रिङैगी मांगोइना हाइतारे अखोइना अखोइगी लेंबिरक्लिबा प्रजा पुमनमकना अदगी इबुदौगी मफमदा कच्चगदबा लुगलेल हौबगी मफम अदोमदा हातंग चंजगे अदुगा लुगलेल हौबजी मतौ करमना कमाइना हाइदि सेवारी क्याना नत्रगा बमोन क्याना मी क्यामु यामना थोंगो थाकपा तौबगे हाइबदु जोगै म्यामदा खंगनजरके उहनजरके मिकु खरदंगाइ मिनस Nasyapagi Thangam Loriba, Moirang Party Youth Association Ji, Lapasigi, Narapagi, Lupa Lisinama, Indogi, Sanau Tangal, Sigi Namanda. ꯑꯩꯈꯣꯏꯅ ꯂꯥꯟꯁꯦ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯍꯥꯏꯗꯤ 2025ꯀꯤ ꯅꯕꯦꯝꯕꯔ ꯇꯥꯡ 22 नुमिसिदा अमुक अखोइना हसिगी ओइबा इदौगी तरा चकनौ तंगबगी थौरम असि से अखोइना इरांग सिगी मेगी डेट 3 2023 गी मतुंगदि अखोइ लाइगी सोइदनबा इदौगी सोइदनबा चहिगी खरगरा पांथोक चरगसु कुमसिदि खितंग आगदरा खंजरगा सिंगमai 360 गी टीम लाक्सरा कांदा सिगी थौरम असि मतौ कमदौना पांथोकलिबनो अमदि थांजिंग सेवा मंडल कमिटी ना मतौ कमदौना सिनबिरिबा हाइबदु मयामदा खंगनजनिंगदना ngasi सिंगमai 360 गी टीम लाक्सरा कांदा कोई मैम सिगी असिगी थौरम सिदा मपुंग ओइना सिलिबा दा खोइना हजिक चंगजराइसिना कोगी सागिसिंग सिनफम लांगफम दुनी मैम दा वनजरिबसे कोई नोय मसिंग अदुकी मतिक यामना सिनबि लांगबिरी अखोइगी मोइरांगी प्रजा पुमनमंगना हाइतारे इबुदौगी थौगल तौदबे यादे हाइबगा हाइबा पुनिंग थमजरगा हाइतारे इबुदौगिदमक्ता मैमगिदमक्ता हाइदि पांगबिरकपा ngaसिंग अखोइगी सेंबा साबगी ममीदुनि मांगदु उबिबसे अदुगा मनुंगोमदा लेरिबसिना अखोइना अखोइगी तरा चाकलेन हौबा हाइतारे को अखोइगी चाक
ꯊꯣꯡꯕꯗꯨꯒꯤ ꯃꯃꯤꯅꯤ ꯑꯗꯨꯒ ꯑꯁꯣꯝ ꯊꯪꯕ ꯁꯥꯏꯗꯇ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃ ꯁꯦꯝꯕ ꯁꯥꯕ ꯑꯗꯨꯒꯤ ꯃꯃꯤꯅꯤ ꯑꯩꯈꯣꯏ ꯃꯊꯪ ꯃꯊꯪ ꯆꯪꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯍꯟꯖꯔꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯈꯧꯕ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯈꯪꯅꯩ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯑꯩꯒ꯭ꯌꯥ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯈꯪꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯒ꯭ꯌꯥ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯅꯠꯇ꯭ꯔꯒ ꯂꯨꯈꯧꯕ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯇꯕꯨ ꯂꯨꯈꯧꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯌꯥꯝꯃꯦ ꯑꯩꯒ꯭ꯌꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯌꯥꯝꯃꯦ ꯍꯥꯏꯔꯤꯕ ꯑꯩꯒ꯭ꯌꯥ ꯃꯌꯥꯝꯁꯤꯅ ꯂꯨꯈꯧꯕ ꯃꯌꯥꯝ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯅ ꯉꯁꯤꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯊꯧꯒꯜ ꯑꯁꯤ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯀꯔꯤꯗ ꯁꯣꯏꯈꯤꯗꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯀꯟꯅ ꯆꯦꯛꯁꯤꯟꯗꯨꯅ ꯍꯥꯏꯇꯥꯔꯦ ꯀꯟꯅ ꯆꯦꯛꯁꯤꯟꯖꯗꯨꯅ ꯌꯥꯝ ꯀꯟꯅ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯕꯤꯔꯤ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯍꯥꯏꯗꯤ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯑꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯃꯣꯏꯔꯥꯡꯒꯤ ꯆꯍꯤꯒꯤ ꯆꯥꯡꯅꯧꯀꯠꯄ ꯃꯣꯏꯔꯥꯡ ꯄꯥꯔꯠ 2 ꯌꯨꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯅꯁꯨ ꯊꯝꯕꯤꯔꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯥ ꯁꯦꯝꯕꯒꯤ ꯊꯧꯒꯜ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯃꯣꯏꯔꯥꯡ ꯄꯥꯔꯠ 2 ꯌꯨꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯦꯝꯕꯔ ꯉꯥꯛꯇꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯀꯥꯏꯅ ꯀꯩ ꯍꯥꯏꯕ ꯐꯤꯋꯥꯡꯕꯝ ꯂꯩꯀꯥꯏ ꯑꯣꯀꯦ ꯃꯣꯏꯔꯥꯡ ꯄꯥꯔꯠ 2 ꯐꯤꯋꯥꯡꯕꯝ ꯂꯩꯀꯥꯏꯒꯤ ꯌꯨꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯥꯡꯕꯨꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧꯒꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯁꯦꯝꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯉꯥ ꯑꯇꯥꯎꯕ ꯑꯇꯣꯏꯕ ꯑꯗꯒꯤ ꯃꯀꯣꯛ ꯃꯔꯨ ꯊꯣꯡꯕ ꯑꯁꯤꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯔꯠꯁꯤꯡꯁꯦ ꯂꯣꯏ ꯈꯥꯏꯗꯣꯛꯅꯔꯒ ꯗꯥꯏꯇ ꯆꯥꯎ ꯆꯥꯎꯅ ꯂꯧꯔꯀꯥꯟꯗ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯏꯕꯨꯙꯧꯒꯤꯁꯦ ꯑꯩꯈꯣই ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯃꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯀꯥꯟꯗ ꯄꯨꯟꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯃꯤꯟꯅꯁꯤ ꯏꯕꯨꯙꯧꯒꯤꯁꯦ ꯁꯣꯏꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯒꯤ ꯑꯁꯥꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯃꯌꯥꯝ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯀꯣ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯁꯣꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯃꯤꯗꯨꯅꯤ ꯃꯌꯥꯝꯗ ꯊꯝꯖꯔꯤꯁꯦ ꯑꯗꯨꯒ ꯑꯁꯣꯝꯂꯣꯝ ꯁꯥꯏꯗꯇꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯁꯦꯝꯕ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯨ ꯂꯩꯕꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯉꯥ ꯃꯣꯟ 13 ꯃꯈꯥꯏꯅꯤꯀꯣ ꯄꯨꯟꯅ ꯑꯣꯀꯦ ꯑꯗꯨꯕꯨ ꯉꯁꯥꯏ ꯄꯥꯡꯕꯤꯔꯛꯑꯦ ꯍꯥꯏꯕꯗꯨꯃꯁꯦ ꯑꯩꯈꯣꯏ ꯃꯁꯛ ꯃꯃꯤꯡ ꯂꯣꯠꯆꯔꯒꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯍꯥꯏꯖꯒꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯏꯌꯥꯝꯕꯁꯤꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯂꯥꯏꯒꯤ ꯆꯔꯥ ꯇꯛꯅꯧ ꯇꯪꯕ ꯑꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯂꯕ ꯉꯥ ꯃꯣꯟ 13ꯁꯤ ꯃꯍꯥꯛꯅ ꯄꯥꯡꯕꯤꯔꯝꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯊꯥꯡꯖꯤꯡ ꯁꯦꯕꯥ ꯃꯟꯗꯜ ꯃꯣꯏꯔꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯐꯝꯅꯥꯏꯕ ꯂꯣꯏꯁꯪ ꯃꯣꯏꯔꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯆꯥꯛꯅꯧ ꯀꯠꯄꯒꯤ ꯉꯥ ꯁꯦꯝꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯃꯗꯤ ꯍꯥꯏꯔꯤꯕ ꯃꯣꯏꯔꯥꯡ ꯄꯥꯔꯠ 2 ꯐꯤꯋꯥꯡꯕꯝ ꯂꯩꯀꯥꯏ ꯌꯨꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯁꯦꯝꯃꯦ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏꯗ ꯊꯝꯕꯤꯔꯛꯏ ꯃꯊꯪꯒꯤ ꯂꯥꯛꯀꯗꯕ ꯆꯍꯤ ꯑꯣꯜꯂꯛꯄ ꯆꯍꯤꯒꯤꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯌꯨꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯁꯤꯅꯁꯨ ꯑꯗꯨꯝ ꯁꯦꯝꯒꯅꯤ ꯍꯥꯏꯕꯒꯤꯁꯨ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯊꯝꯕꯤꯔꯛꯏ ꯑꯗꯨꯝ ꯆꯍꯤ ꯂꯤꯁꯥꯡꯁꯤꯗ ꯑꯗꯨꯝ ꯁꯦꯝꯕꯤꯔꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯄꯥꯎꯗꯝ ꯊꯝꯕꯤꯔꯛꯑꯦ ꯑꯩꯈꯣꯏ ꯁꯤꯃꯁꯨ ꯊꯝꯖꯒꯦ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯊꯪ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯍꯟꯖꯔꯛꯀꯦ ꯏꯕꯨꯙꯧꯒꯤ ꯑꯗꯨꯝ ꯁꯪꯂꯦꯟꯗ ꯆꯪꯉꯒ ꯑꯗꯨꯝ ꯏꯕꯨꯙꯧꯒꯤ ꯑꯗꯨꯝ ꯃꯤꯇꯝ ꯏꯕꯨꯙꯧꯒꯤ ꯑꯗꯨꯝ ꯎꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯗꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯟꯗ ꯑꯃꯨꯛ ꯂꯩꯔꯤꯕꯁꯤꯅ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟ ꯑꯃꯅꯦ ꯍꯥꯏꯖꯒꯦꯀꯣ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟ ꯑꯃꯅꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯗꯒꯤ ꯁꯦꯝꯃꯒ ꯂꯣꯏꯔꯒ ꯄꯨꯊꯣꯔꯛꯄ ꯉꯥ ꯃꯌꯥꯝꯁꯦ ꯁꯣꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯆꯥꯝꯃꯀꯥꯟꯗ ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯕ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯄꯥꯔꯠ 2 ꯐꯤꯋꯥꯡꯕꯝ ꯂꯩꯀꯥꯏꯒꯤ ꯌꯨꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯉꯥꯛꯇꯅꯤ ꯑꯁꯣꯝꯗꯅ ꯉꯥ ꯁꯦꯝꯕꯒꯤ ꯇꯣꯉꯥꯟꯕ ꯇꯤꯝ ꯑꯃ ꯈꯥꯏꯗꯣꯛꯈ꯭ರೆ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯁꯦꯝꯃꯒ ꯄꯨꯊꯣꯔꯛꯂꯤꯕ ꯉꯥ ꯃꯌꯥꯝ ꯑꯗꯨ ꯆꯥꯝꯕ ꯈꯣꯠꯄ ꯇꯧꯕꯒꯤ ꯊꯕꯛ ꯑꯃ ꯁꯣꯝꯗ ꯑꯃꯨꯛ ꯇꯧꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯁꯣꯝ ꯃꯅꯨꯡꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯦꯟꯖꯥꯡ ꯅꯥꯄꯤ ꯁꯦꯝꯕ ꯈꯣꯠꯄ ꯑꯗꯨꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯥꯡ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯂꯥꯏꯒꯤ ꯇꯔꯥ ꯆꯥꯛꯅꯧ ꯇꯪꯕ ꯑꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯁꯣꯏꯕ ꯌꯥꯗꯦ ꯏꯕꯨꯙꯧꯒꯤꯗꯃꯛꯇꯗꯤ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯑꯩꯈꯣই ꯃꯁꯤꯃꯁꯨ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯆꯥꯛ ꯏꯁꯤꯡ ꯁꯤꯟꯐꯝ ꯂꯣꯝꯗꯒꯤ ꯊꯣꯛꯆꯔꯛꯑꯒ ꯏꯕꯨꯙꯧꯒꯤ ꯂꯥꯏꯕꯨꯡ ꯂꯣꯝꯗ ꯀꯅꯥ ꯂꯥꯛꯏꯕ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯥꯏ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯥꯡꯖꯤꯡ ꯁꯦꯕꯥ ꯃꯟꯗꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯎꯅꯖꯔꯀꯥꯟꯗ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯡꯁꯦ ꯀꯃꯥꯏꯅ ꯀꯔꯤ ꯃꯇꯧ ꯀꯝꯗꯧꯅ ꯀꯔꯤꯒꯤꯗꯃꯛ ꯀꯃꯥꯏꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯏꯕꯨꯡ ꯂꯣꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯆꯪꯁꯟꯅꯕ ꯍꯣꯠꯅꯖꯒꯦ ꯃꯁꯤ ꯃꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯇꯤꯜꯂꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯂꯥꯛꯑꯦ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯏꯕꯨꯙꯧꯒꯤ ꯆꯥꯛꯂꯦꯟ ꯀꯠꯄꯁꯤꯗ ꯁꯔꯨꯛ ꯌꯥꯖꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯏꯕꯨꯙꯧꯒꯤ ꯂꯨꯛꯂꯦꯜ ꯐꯪꯅꯕꯒꯤꯗꯃꯛ ꯃꯌꯥꯝ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄꯤ ꯀꯅꯥ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯕ ꯃꯌꯥꯝꯅꯁꯨ ꯃꯁꯛ ꯈꯪꯅꯕ ꯀꯅꯥ ꯌꯥꯎꯔꯤꯕꯅꯣ ꯀꯅꯥ ꯂꯦꯡꯕꯤꯔꯛꯄꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯥꯏꯕꯨꯡ ꯂꯣꯝꯗ ꯑꯃꯨꯛ ꯆꯪꯁꯤꯟꯖꯔꯦ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯥꯡꯖꯤꯡ ꯁꯦꯕꯥ ꯃꯟꯗꯜ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯎꯅꯖꯔꯒ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯃꯇꯧ ꯀꯝꯗꯧꯅ ꯀꯔꯤꯒꯤꯗꯃꯛ ꯄꯥꯡꯊꯣꯛꯂꯤꯕꯅꯣ ꯑꯗꯨꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯗ ꯄꯥꯎꯗꯝꯖꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯅꯕ ꯍꯣꯠꯅꯖꯒꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯊꯧꯒꯜ ꯑꯁꯤꯕꯨ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ
ꯍꯥꯏꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯦꯡꯕꯤꯔꯛꯇꯨꯅ ꯉꯁꯤ ꯏꯕꯨꯙꯧꯗ ꯑꯩꯈꯣꯏꯒꯤ ꯊꯧꯅꯤꯖꯕꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔ ꯅꯤꯖꯕ ꯑꯗꯒꯤ ꯑꯊꯦꯟꯄꯣꯠ ꯀꯠꯄꯤꯕ ꯍꯩꯔꯨꯛ ꯀꯥꯕꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯖꯔꯤ ꯑꯗꯣ ꯃꯁꯤꯒꯤꯁꯨ ꯑꯩꯈꯣꯏ ꯃꯃꯤ ꯑꯃ ꯑꯗꯨꯝ ꯎꯍꯟꯖꯔꯛꯀꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯀꯅꯥ ꯂꯥꯛꯄꯅꯣ ꯀꯅꯥꯒ ꯑꯩꯈꯣꯏꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯄꯥꯎꯗꯝꯖꯔꯛꯀꯦ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯏꯟꯇꯔꯚ꯭ꯌꯨ ꯀꯌꯥ ꯑꯃꯁꯨ ꯂꯧꯔꯀꯥꯟꯗ ꯄꯨꯛꯅꯤꯡ ꯑꯣꯏꯕ ꯋꯥꯔꯣꯜ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯊꯝꯖꯔꯛꯀꯦ ꯍꯥꯏꯕꯗꯨꯃ ꯑꯩꯈꯣꯏ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯂꯥꯛꯆꯔꯤꯕ ꯁꯤꯡꯖꯃꯩ 360 ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯃꯁꯨ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯃꯥꯡꯗ ꯎꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯃꯟꯗꯤꯔ ꯑꯗꯨꯅꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏꯁꯪ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯦꯡꯕꯤꯔꯛꯄ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯏꯕꯦꯜ ꯑꯗꯒꯤ ꯍꯥꯏꯗꯤ ꯄꯨꯝꯅꯃꯛꯅ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯉꯝꯖꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯈꯔ ꯍꯩꯔꯨꯛ ꯈꯔ ꯑꯗꯒꯤ ꯑꯊꯦꯟꯄꯣꯠꯅꯆꯤꯡꯕ ꯃꯌꯥꯝ ꯄꯨꯔꯛꯇꯨꯅ ꯀꯠꯆꯕꯒꯤ ꯃꯤꯀꯨꯞ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯥꯡꯗ ꯎꯕꯤꯔꯤꯕ ꯑꯁꯤꯅ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯀꯃꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯗꯁꯨ ꯋꯥꯍꯩ ꯈꯔ ꯑꯗꯨꯝ ꯐꯣꯡꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯩꯈꯣꯏ ꯂꯧꯖꯔꯛꯀꯦ इबेंदौगी अखोई संगाइदा हाइतारे अखोई लाइसंग मनुंगदा चंगजरकाना मयाम अखोई कटलिबसे करी पोलमसिंग कटपीगे अमदी लेंबिरको मयामसी अमतंग येंगमिनसी हादि काबिरकलेबा अथेनपोट मयाम अदुगा अखोना उहनजनिंग बाहारगदि अखोई इबेंदौगी हादि सक्तम हाइतारे को मितम असिसो अखोई मयाम दमतंग उहनजनिंगना अखोई मंदिर मनुंग अखोई लाइसंग मनुंग चंगजरकपनी ngasi akhoi lakchariba team singjamai 360 gi team gi maikadagi su akhoi na ngasi sinbi langbiriba thangjing lai seba mandal moirang amadi phamnai bolosang moirang busu ikai khomna bani thakaba phongdok chari ngasi akhoi na mangdu uriba si do thangjing gi laikol manung dani laigi laisang manung dani hai tare mangdu uriba sina akhoi gi do thangjing amadi ima ibema ani gi saktam doni mangdu uriba sina aduga tongan ba mafong kya dagi lengbirak pa akhoi manipur gi mafong kya dagi lengbirak pa silinaw ima icha iche ichal maamana su ibudau gi thogol phangdaba yade ibudau gi damakta ngamjaba khara da orgo sakoi kattaba yade habagi asada akhoi ngamjaba khara adum porakla ka handa hai tare ibudau mahaki khuya khada kachabagi mikup aduni ma mangda uriba sina aduga ngasi akhoi sinbi langbiriba thangjing seba mandal moirang maikadagi thambiragiba wafam amtang mayam da akhoi paudam jage ngasi akhoi siliba chaklena si chawangna mi lising ahumuki mayana dum saba khonagani haina su takbiragi manipur gi mafam kya dagi tongan ba mafam kya dagi lam kya dagi lakpa mioi sing amadi moirangi apunba mioi singa pullaganda mayam punamaki oina sinjaba chaklena habadu masu akhoi gi sinja langjaba committee gi maikadagi thambiragli ngasi masu akhoi paudam jage Ozi matang manau naina sathajarakpa program gi matung inna akhoi ojek lai committee ga mutang unajaraga akhoi wahai khara khajik wai sanajage akhoi aduga matang adum mayam su akhoi program atoppa kya ama chu akhoi dum uhanjarake hoji athempot ka ba lakpagi mami amadi akhoi honorable sir MLA Thongam Santina lengbirakpagi mami kya ama chu akhoi uhanjarake habasuma chu akhoi thamsage
ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯥꯔ MLA ꯌꯧꯁꯟꯕꯤꯔꯛꯂꯦ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLA ꯁꯥꯔ ꯊꯣꯉꯥꯝ ꯁꯥꯟꯇꯤ ꯃꯁꯥꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯃꯁꯥꯏꯒꯣꯟꯗ ꯌꯧꯁꯟꯕꯤꯔꯛꯂꯦ ꯑꯣꯅꯔꯦꯕꯜ ꯁꯥꯔ MLA ꯅꯁꯨ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯊꯧꯒꯜꯗꯤ ꯑꯩꯈꯣꯏ ꯌꯥꯎꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯐꯪꯗꯕ ꯌꯥꯗꯦ ꯏꯕꯨꯙꯧꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯥꯔ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯊꯣꯉꯥꯝ ꯁꯥꯟꯇꯤꯅꯁꯨ ꯀꯌꯥ ꯑꯃ ꯍꯣꯠꯅꯕꯤꯗꯨꯅ ꯂꯥꯛꯂꯤ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯀꯌꯥ ꯑꯃꯁꯨ ꯇꯧꯕꯤꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯥꯔ ꯃꯥꯡꯗ ꯂꯦꯡꯁꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯥꯔꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯈꯣꯏꯔꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯦꯡꯁꯟꯕꯤꯔꯛꯄꯅꯤ ꯂꯥꯏꯁꯪꯂꯣꯝꯗ ꯂꯦꯡꯁꯟꯕꯤꯔꯛꯄꯒꯤ ꯃꯃꯤꯗꯨꯅꯤ ꯃꯌꯥꯝꯗ ꯎꯍꯟꯖꯔꯤꯁꯤꯅ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁꯥꯔ MLAꯒꯁꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯂꯥꯏꯁꯪꯂꯣꯝꯗ ꯑꯗꯨꯝ ꯆꯪꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯏꯚꯁꯤꯕꯨ ꯁꯤꯌꯔ ꯇꯧꯊꯣꯛꯄꯤꯔꯝꯃꯣ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯊ꯭ꯔꯤꯁꯇꯤꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯅꯔꯦꯕꯜ MLA ꯁꯥꯔ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁ꯭ꯔꯤ ꯊꯣꯉꯥꯝ ꯁꯥꯟꯇꯤꯁꯨ ꯂꯥꯏꯕꯨꯡꯁꯤꯗ ꯌꯧꯁꯟꯕꯤꯔꯛꯑꯦ ꯑꯗꯣ ꯌꯧꯁꯜꯂꯛꯄꯗ ꯉꯥꯏꯔꯤ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯆꯪꯖꯔꯒ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯊꯧꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯇꯥꯔꯦ ꯁꯥꯔꯗꯒꯤ ꯀꯩꯀꯩ ꯈꯔ ꯈꯪꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯅꯕꯒꯤ ꯇꯥꯟꯖꯥ ꯑꯝꯇꯪ ꯌꯦꯡꯖꯒꯦ ꯁꯥꯔꯁꯦ ꯑꯩꯈꯣꯏ ꯂꯥꯏꯕꯨꯡꯗ ꯆꯪꯒꯗꯧ ꯃꯥꯜꯂꯦ ꯂꯥꯏꯕꯨꯡꯗꯒꯤ ꯊꯣꯛꯂꯒ ꯑꯣꯏꯅ ꯎꯅꯅꯕ ꯇꯧꯔꯁꯦ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯥꯔ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯕꯗ ꯁ꯭ꯔꯤ ꯊꯣꯉꯥꯝ ꯁꯥꯟꯇꯤꯅꯁꯨ ꯉꯁꯤ ꯏꯕꯨꯙꯧꯒꯤꯗꯃꯛꯇ ꯊꯧꯒꯜ ꯑꯁꯤ ꯐꯪꯕ ꯂꯥꯛꯄꯤꯔꯤ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯟꯖꯥ ꯂꯥꯡꯖꯔꯤꯕ ꯊꯥꯡꯖꯤꯡ ꯁꯦꯕꯥ ꯃꯟꯗꯜ ꯃꯣꯏꯔꯥꯡ ꯑꯃꯗꯤ ꯐꯝꯅꯥꯏꯕ ꯂꯣꯏꯁꯪ ꯃꯣꯏꯔꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ
ꯂꯥꯛꯆꯔꯤꯕ ꯁꯤꯡꯖꯃꯩ ꯃꯦꯇ꯭ꯔꯤꯛꯁꯇꯒꯤ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯦꯡꯕꯤꯔꯛꯄ ꯑꯗꯨꯒꯨꯝꯂꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛꯇ ꯉꯝꯖꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯈꯔ ꯑꯃꯗꯤ ꯆꯦꯡꯕ ꯆꯦꯡꯕꯤ ꯑꯃꯗꯤ ꯍꯩꯔꯨꯛ ꯄꯅꯥ ꯈꯔ ꯄꯨꯔꯛꯇꯨꯅ ꯍꯥꯏꯇꯥꯔꯦ ꯏꯕꯨꯙꯧ ꯃꯍꯥꯛꯀꯤ ꯈꯨꯌꯥꯈꯥꯗ ꯀꯠꯆꯕ ꯑꯁꯤꯗ ꯇꯁꯦꯡꯅ ꯏꯕꯨꯙꯧꯅ ꯂꯠꯅꯕ ꯂꯩꯇꯅ ꯂꯧꯁꯤꯟꯈꯤꯗꯕ ꯃꯥꯜꯂꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯕꯨꯙꯧ ꯑꯅꯤꯒꯤ ꯁꯛꯇꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯝ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯦꯛ ꯃꯉꯥꯜ ꯂꯩꯅ ꯍꯥꯏꯗꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯑꯗꯨꯝ ꯎꯕ ꯐꯪꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯑꯝꯇꯪ ꯖꯨꯝ ꯇꯧꯁꯟꯖꯔꯛꯀꯦ ꯑꯩꯈꯣꯏ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯃꯇꯤꯛ ꯃꯌꯥ ꯌꯥꯝꯅ ꯍꯦꯟꯒꯠꯄ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯃꯥꯄꯜ ꯑꯃꯗꯤ ꯂꯥꯏ ꯅꯨꯔꯥ 9 ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯣꯔ ꯀꯌꯥ ꯑꯃ ꯂꯩꯕ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯊꯧꯒꯜ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯄ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯍꯥꯟꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯂꯥꯏꯒꯤ ꯆꯔꯥ ꯇꯔꯥ ꯆꯥꯛꯅꯧ ꯇꯪꯕ ꯑꯁꯤ ꯇꯪꯗ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯃꯥꯄꯜ ꯑꯃꯗꯤ ꯂꯥꯏ ꯅꯨꯔꯥ 9 ꯑꯁꯤꯒꯤꯁꯨ ꯇꯪꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃꯁꯨ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯥꯛꯄꯤꯔꯛꯂꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯐꯝꯕꯥꯜ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯊꯧ ꯃꯥꯄꯜ ꯑꯗꯨꯒ ꯁꯣꯟꯒꯤ ꯌꯦꯠ ꯊꯪꯕꯗ ꯂꯩꯔꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯅꯨꯔꯥ 9 ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯐꯝꯕꯥꯜꯗꯨ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯃꯥꯡꯗ ꯂꯦꯡꯁꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯔ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯅꯔꯦꯕꯜ ꯁꯔ MLA శ్రీ ꯊꯣꯉꯥꯝ ꯁꯥꯟꯇꯤ ꯁꯔ ꯃꯁꯥꯃꯛꯅꯁꯨ ꯑꯩꯈꯣꯏ ꯂꯦꯡꯕꯤꯔꯛꯇꯨꯅ ꯉꯁꯤ ꯏꯕꯦꯟꯗꯧꯒꯤ ꯊꯧꯒꯜ ꯑꯁꯤꯕꯨ ꯐꯪꯕꯤꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯁꯦ ꯌꯥꯝ ꯆꯤꯜꯂꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯉꯁꯥꯏꯋꯥꯏꯁꯨ ꯑꯗꯨꯝ ꯆꯤꯜꯂꯝꯃꯤ ꯆꯤꯟꯕꯕꯨꯗꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯇꯞꯅ ꯑꯗꯨꯝ ꯆꯤꯟꯈꯠꯂꯛꯂꯤ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗꯅ ꯍꯦꯟꯅ ꯑꯃꯨꯛ ꯆꯤꯜꯂꯦ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏ ꯌꯧꯔꯛꯄꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯏꯖꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯦꯛ ꯌꯧꯔꯛꯄꯒ ꯍꯧꯖꯗꯕꯅꯤ ꯍꯥꯏꯗꯤ ꯁꯣꯝꯗ ꯑꯦꯔꯦꯟꯖꯃꯦꯟ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯂꯥꯏꯚꯁꯦ ꯈꯤꯇꯪ ꯊꯦꯡꯅ ꯍꯧꯖꯔꯛꯄꯅꯤ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯉꯜꯂꯤꯉꯩꯗꯒꯤ ꯍꯧꯅ ꯂꯥꯏꯚ ꯀꯚꯔꯦꯖ ꯂꯧꯔꯛꯇꯕꯒꯤꯗꯃꯛꯇꯁꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯑꯗꯒꯤ ꯁꯤꯡꯖꯃꯩ ꯃꯦꯇ꯭ꯔꯤꯛꯁ ꯇꯤꯚꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯩꯈꯣꯏ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯃꯣꯏꯔꯥꯡꯒꯤ ꯐꯝꯅꯥꯏꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯃꯈꯣꯏꯒꯁꯨ ꯑꯃꯨꯛꯇꯪ ꯎꯅꯖꯔꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯑꯃꯨꯛꯇꯪ ꯂꯧꯖꯒꯦ ꯍꯜꯂꯣ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯂꯥꯏ ꯀꯃꯤꯇꯤꯒꯤ ꯌꯥꯝ ꯆꯥꯎꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯏꯌꯥꯝꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯖꯔꯛꯀꯦ ꯃꯥꯡꯗ ꯂꯦꯡꯁꯟꯕꯤꯔꯤꯕ ꯑꯍꯜ ꯏꯕꯨꯡꯉꯣ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯑꯝꯇꯪ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯅꯔꯦꯕꯜ ꯁꯔ MLA ꯃꯤꯡꯑꯣꯏ ꯍꯪꯒꯠꯆꯕꯗ శ్రీ ꯊꯣꯉꯥꯝ ꯁꯥꯟꯇꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯔ ꯃꯁꯥꯃꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯆꯥꯛꯂꯣꯟ ꯀꯠꯄ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯑꯣꯏꯅ ꯂꯨꯄꯥ 50,000 ꯀꯠꯄꯤꯔꯛꯂꯦ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯂꯥꯏ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯕꯤꯔꯛꯂꯤ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯔ MLA శ్రీ ꯊꯣꯉꯥꯝ ꯁꯥꯟꯇꯤꯕꯨꯁꯨ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯤꯡ ꯁꯦꯕꯥ ꯃꯟꯗꯜ ꯃꯣꯏꯔꯥꯡ ꯑꯃꯗꯤ ꯐꯝꯅꯥꯏꯕ ꯂꯣꯏꯁꯪ ꯃꯣꯏꯔꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏ ꯊꯝꯖꯒꯦ
ꯑꯩꯈꯣꯏ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯥꯔꯗꯒꯤ ꯑꯩꯈꯣꯏ ꯋꯥꯍꯩ ꯃꯉꯥꯇꯪ ꯇꯥꯃꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯇꯥꯟꯖꯥꯗꯣ ꯂꯧꯖꯒꯦ ꯁꯥꯔ ꯁꯥꯔ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯕꯅꯤ ꯁꯥꯔꯅ ꯀꯩꯒꯨꯝꯕ ꯈꯔ ꯐꯣꯡꯗꯣꯛꯄꯤꯔꯒ ꯍꯥꯏꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯆꯔꯤꯕꯅꯣ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤ ꯀꯃꯥꯏꯅ ꯁꯤꯒꯤ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯄꯗ ꯍꯥꯏꯗꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯒꯤ ꯄꯨꯋꯥꯔꯤꯗ ꯌꯥꯝꯅ ꯃꯌꯦꯛ ꯂꯥꯅ ꯂꯩꯍꯧꯔꯕ ꯃꯌꯥꯝꯅ ꯁꯛꯈꯪꯅꯗꯅ ꯂꯥꯛꯑꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯁꯤꯒꯨꯝꯕ ꯆꯍꯤꯒꯤ ꯑꯣꯏꯕ ꯇꯔꯥ ꯆꯥꯛꯅꯧ ꯇꯪꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯃꯁꯨꯡ ꯃꯁꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯒꯤ ꯃꯔꯝꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯒꯤ ꯆꯥꯎꯔꯥꯛꯄ ꯈꯔ ꯃꯁꯤꯒꯤ ꯇꯔꯥ ꯆꯥꯛꯂꯣꯟ ꯀꯠꯄꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯒꯤ ꯆꯍꯤ ꯆꯥ ꯀꯌꯥꯗꯒꯤ ꯆꯠꯅꯔꯛꯂꯕ ꯑꯗꯨꯒꯨꯝꯂꯕ ꯀꯥꯏꯕ ꯌꯥꯗꯕ ꯀꯥꯡꯂꯣꯟ ꯑꯃꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯗ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯊꯥꯖꯕ ꯃꯍꯩ ꯃꯔꯣꯡ ꯃꯌꯥꯝꯗꯣ ꯑꯅꯧꯕ ꯂꯣꯛꯂꯛꯄꯗꯣ ꯏꯕꯨꯙꯧꯁꯤꯒꯤ ꯃꯐꯝꯗ ꯀꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯗꯨ ꯐꯧꯒꯁꯦ ꯀꯣꯠꯇꯒꯤ ꯀꯥꯏꯕ ꯍꯧꯒꯗꯣꯔꯤꯅꯦꯕ ꯑꯗꯨ ꯏꯕꯨꯙꯧꯗ ꯀꯠꯇ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯐꯧꯗꯒꯤ ꯑꯅꯧꯕ ꯐꯧ ꯀꯥꯔꯛꯏꯕ ꯐꯧꯁꯦ ꯀꯥꯏꯅꯗꯦ ꯃꯗꯨꯅ ꯉꯁꯤꯁꯤ ꯆꯠꯂꯣꯟꯁꯦ ꯀꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯗꯨꯗꯒꯤ ꯀꯣꯠꯇꯒꯤ ꯐꯧ ꯀꯥꯏꯕꯁꯤ ꯌꯥꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯅꯧꯕ ꯐꯧꯁꯤ ꯆꯥꯕ ꯍꯧꯒꯗꯣꯔꯤꯅꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯙꯧꯗ ꯀꯥꯔꯤꯕ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯈꯣꯏꯌꯨꯝ ꯂꯥꯏ ꯃꯥꯄꯟ ꯈꯣꯏꯌꯨꯝ ꯃꯥꯄꯟꯁꯤ ꯃꯁꯤꯁꯤꯒꯤ ꯃꯈꯣꯏꯒꯤꯁꯨ ꯁꯥꯒꯩꯒꯤ ꯑꯣꯏꯕ ꯆꯠꯂꯣꯟ ꯀꯠꯄꯁꯦ ꯏꯙꯧꯁꯦ ꯀꯠꯇ꯭ꯔꯤ ꯐꯥꯎꯗꯤ ꯃꯈꯣꯏꯒꯤꯁꯨ ꯁꯥꯒꯩꯒꯤꯁꯨ ꯀꯠꯄ ꯌꯥꯗꯕꯅꯤꯅ ꯃꯁꯤ ꯏꯙꯧꯒꯤꯁꯦ ꯀꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠ ꯂꯥꯏ ꯃꯥꯄꯟꯁꯤ ꯂꯣꯏꯅꯃꯛ ꯁꯥꯒꯩꯒꯤ ꯆꯠꯂꯣꯟ ꯀꯠꯂꯀꯥꯟꯗ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯔꯝꯅꯤ ꯃꯣꯏꯔꯥꯡꯁꯦ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯑꯗꯨꯗꯨꯅ ꯃꯗꯨ ꯆꯍꯣꯡ ꯉꯍꯣꯡꯅꯕ ꯃꯁꯤ ꯇꯧꯔ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯟ ꯇꯥꯡꯗꯕ ꯑꯗꯨꯒꯨꯝꯂꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯕꯅꯦꯕ ꯑꯗꯨꯅ ꯉꯁꯤꯁꯨ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯊꯧꯖꯥꯜ ꯏꯕꯨꯙꯧꯒꯤ ꯆꯠꯂꯣꯟ ꯀꯠꯂꯕ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯁꯤꯗ ꯀꯥꯔꯛꯂꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯆꯍꯣꯡ ꯉꯍꯣꯡꯕ ꯑꯗꯩ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯟ ꯇꯥꯡꯅꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃꯈꯛ ꯄꯣꯔꯛꯅꯕꯒꯤ ꯏꯙꯧꯗꯒꯤ ꯊꯧꯅꯤꯖꯕ ꯑꯗꯨꯒꯨꯝꯕ ꯁꯣꯏꯕ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯑꯗꯨꯕꯨ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃꯅꯤꯅ ꯑꯩ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯦ ꯂꯣꯏꯅꯃꯛ ꯌꯥꯎꯕꯤꯔꯒ ꯃꯣꯏꯔꯥꯡ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯀꯤ ꯌꯦꯜꯍꯧꯃꯤ ꯄꯨꯝꯅꯃꯛꯀꯤ ꯑꯗꯨ ꯆꯍꯣꯡꯉꯍꯣꯡꯕ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯟ ꯇꯥꯡꯗꯕ ꯑꯗꯨꯒ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯕ ꯄꯨꯝꯅꯃꯛꯇꯣ ꯁꯤꯗ ꯊꯧꯅꯤꯕꯤꯌꯨ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯖꯔꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯉꯥ ꯁꯦꯝꯐꯝ ꯂꯣꯝꯗ ꯆꯪꯖꯔꯨꯔꯦ ꯉꯁꯤ ꯉꯥꯁꯦ ꯀꯌꯥꯝ ꯊꯧꯔꯥꯡ ꯇꯧꯕꯤꯔꯤꯕꯅꯣꯅ ꯍꯪꯖꯔꯨꯕꯗ ꯉꯁꯤ ꯉꯥ ꯃꯣꯟ 13.5 ꯊꯧꯔꯥꯡ ꯇꯧꯍꯧꯋꯤ ꯍꯥꯏ ꯃꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯤꯟꯒꯗꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯒꯗꯕ ꯑꯗꯨꯒꯨꯝꯕ ꯏꯙꯧꯒꯤ ꯇꯔꯥ ꯆꯥꯛꯅꯧ ꯇꯪꯕꯒꯤ ꯊꯧꯔꯝ ꯑꯗꯨꯅꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯗꯨ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯊꯝꯕꯤꯕꯒꯤꯗꯃꯛꯇ ꯁꯥꯔꯕꯨꯁꯨ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯡꯖꯃꯩ 360ꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯁꯦ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯕꯤꯕ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯇꯤꯝ ꯑꯃ ꯑꯣꯏꯕꯤꯅꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ ꯑꯣꯏꯁꯨ ꯁꯣꯏꯗꯅꯀꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯊꯝꯖꯩ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯑꯣꯅꯔꯦꯕꯜ MLA ꯑꯗꯨꯃꯛ ꯑꯣꯏꯕ ꯑꯣꯏꯖꯒꯦ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯏꯙꯧꯒꯤ ꯃꯐꯝꯗꯁꯨ ꯊꯧꯅꯤꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯃꯌꯥꯝ ꯂꯥꯛꯏꯕ ꯏꯙꯧꯒꯤ ꯊꯧꯔꯝꯁꯤꯕꯨ ꯌꯥꯎꯒꯅꯤ ꯏꯙꯧꯒꯤ ꯇꯔꯥ ꯆꯥꯛꯅꯧ ꯇꯪꯕ ꯊꯧꯔꯝ ꯑꯁꯤꯗ ꯂꯨꯛꯂꯦꯟ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯡꯕꯤꯔꯛꯏꯕ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯄꯤꯔꯤꯕꯅꯣ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯏꯕꯨꯙꯧꯕꯨ ꯀꯌꯥꯃꯨꯛ ꯍꯥꯏꯗꯤ ꯊꯥꯒꯣꯟꯅꯔꯒ ꯂꯥꯛꯄꯤꯕ ꯑꯃꯁꯨꯡ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯥ ꯇꯥꯅ ꯑꯩ ꯏꯅꯥꯎ ꯄ꯭ꯔꯤꯌꯣꯗ ꯑꯃꯨꯛ ꯁꯤꯟꯅꯖꯒꯦ ꯑꯩꯈꯣꯏ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯌꯥꯝ ꯇꯧꯍꯟꯖꯔꯒꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯈꯥ ꯆꯠꯊꯖꯔꯛꯀꯗꯧꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯝꯅꯥꯏꯕꯒꯤ ꯐꯝ ꯄꯨꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯒ ꯎꯅꯖꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯍꯜ ꯂꯃꯟꯒ ꯎꯅꯖꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯒꯤ ꯃꯤꯡ ꯍꯥꯟꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯍꯦꯃꯥꯝꯆꯥ ꯁꯩꯀꯖꯤꯠ ꯃꯉꯥꯡ ꯍꯥꯏꯗꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯂꯥꯏ ꯀꯃꯤꯇꯤꯗ ꯂꯩꯕꯤꯕ꯭ꯔꯥ ꯀꯩ ꯑꯣꯏꯅ ꯑꯩ ꯂꯩꯕꯤꯕ꯭ꯔꯥ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯄꯦꯅꯥ ꯂꯣꯏꯁꯪꯒꯤ ꯄꯦꯅꯥ ꯑꯁꯩꯕ ꯑꯣꯏꯅ ꯂꯩꯖꯕꯅꯤ
ꯑꯩꯈꯣꯏ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯍꯜ ꯏꯕꯨꯡꯉꯣꯗꯒꯤ ꯏꯃꯥ ꯏꯕꯦꯝꯃ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯃꯨꯛꯇꯪ ꯂꯧꯃꯤꯟꯅꯁꯤ ꯏꯌꯥꯝꯕꯒ ꯄꯨꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯌꯥꯏ ꯏꯌꯥꯝꯕꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯗꯨꯝ ꯃꯤꯡ ꯑꯗꯣ ꯍꯣꯏ ꯃꯤꯡ ꯑꯗꯨꯝ ꯍꯥꯏꯕꯤꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯂꯧꯕꯤꯔꯤꯕ ꯊꯧꯗꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯊꯧꯗꯥꯡꯗꯨꯁꯨ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯇꯥꯛꯄꯤꯌꯣꯕꯀꯣ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯀꯣꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯃꯀꯣꯛꯇ ꯐꯝꯕꯤꯔꯤꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯏꯉꯨ ꯑꯁꯤꯅ ꯏꯉꯨ ꯈꯗ꯭ꯔꯥꯛꯄ ꯑꯩꯈꯣꯏ ꯈꯗ꯭ꯔꯥꯛꯄ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯁꯂꯥꯝ ꯏꯕꯣꯆꯧꯕ ꯀꯧꯏ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧꯒꯤ ꯂꯥꯏꯕꯨꯡ ꯑꯁꯤꯗ ꯆꯍꯤ ꯑꯩꯅ ꯈꯟꯖꯕꯗ 50ꯒꯤ ꯃꯊꯛꯇ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯐꯝꯅꯥꯏꯕꯤꯔꯛꯑꯕ ꯂꯥꯏꯑꯣꯏꯔꯕ ꯑꯍꯟꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯒꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯑꯗꯨꯝ ꯂꯩꯕꯤꯔꯝꯃꯦ ꯃꯐꯝꯁꯤꯗ ꯑꯗꯨꯒ ꯄꯥꯕꯨꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯕꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯍꯩ 4-5ꯇꯪ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯍꯥꯏꯗꯤ ꯄꯥꯎꯖꯦꯜ ꯑꯃꯇꯪ ꯄꯤꯕꯤꯌꯣ ꯍꯥꯏꯇꯥꯔꯦ ꯆꯅꯧ ꯇꯪꯕꯁꯤꯒꯤ ꯃꯔꯝꯗ ꯄꯥꯕꯨꯡ ꯆꯥꯛꯅꯧ ꯇꯪꯕꯁꯤꯒꯤꯉꯁꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯂꯥꯏꯒꯤ 10 ꯆꯥꯛꯅꯧ ꯇꯪꯕꯁꯤꯒꯤ ꯍꯥꯏꯗꯤ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯕꯤꯅꯤꯡꯕꯒꯦ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯣ ꯃꯌꯥꯝ ꯂꯥꯏꯁꯦ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯅꯕ ꯁꯤꯗꯅꯤ ꯑꯩꯅ ꯈꯟꯖꯔꯤꯁꯦ ꯀꯔꯤꯅꯣꯗ ꯃꯍꯧꯁꯥꯗꯤ ꯈꯟꯅꯕ ꯆꯩꯅꯕ ꯌꯥꯝ ꯇꯧꯔꯝꯃꯦꯕ ꯑꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦ ꯏꯙꯧ ꯊꯥꯡꯖꯤꯡꯒ ꯆꯥꯗꯅꯕ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯅꯕ ꯈꯨꯗꯝ ꯑꯃ ꯄꯤꯔꯛꯑꯦꯕ ꯑꯗꯨꯗꯅꯤ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯁꯛꯂꯕ ꯄꯥꯕꯨꯡ ꯏꯕꯨꯡꯉꯣꯕꯨ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯕꯤꯖꯝ ꯒꯥꯟꯙꯤ ꯅꯣꯡꯊꯣꯝꯕ ꯃꯊꯪ ꯑꯁꯤꯗ ꯐꯝꯕꯤꯔꯤꯕ ꯏꯉꯨ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯊꯣꯟꯕ ꯐꯝꯅꯦ ꯑꯗ ꯏꯉꯨꯒꯤ ꯃꯤꯡꯁꯤꯅ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯍꯧꯕꯤꯖꯝ ꯒꯥꯟꯙꯤ ꯀꯧꯖꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯐꯝꯅꯥꯏꯕ ꯆꯥꯔꯛ ꯂꯣꯏꯁꯪꯒꯤ ꯅꯣꯡꯊꯣꯟꯕ ꯐꯝ ꯑꯣꯏꯅ ꯂꯩꯕꯤꯔꯤ ꯄꯥꯕꯨꯡꯗꯒꯤ ꯋꯥꯍꯩ 5-10ꯇꯪ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯄꯥꯕꯨꯡꯗ ꯁꯤꯟꯅꯖꯒꯦ ꯄꯥꯕꯨꯡ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯆꯥꯛꯅꯧ ꯀꯠꯄꯁꯦ ꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯇꯥꯔꯦ ꯃꯣꯏꯔꯥꯡ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯇ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯕꯤꯅꯤꯡꯕꯒꯦ ꯀꯔꯤ ꯍꯥꯏꯗꯤ ꯄꯥꯎꯗꯝ ꯊꯝꯕꯤꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯣ ꯄꯥꯕꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨꯕ ꯀꯨꯝꯖꯥ ꯈꯨꯗꯤꯡꯒꯤ ꯃꯣꯏꯔꯥꯡꯒꯤ ꯏꯙꯧ ꯊꯥꯡꯖꯤꯡꯁꯤ ꯆꯍꯤ ꯑꯃꯗ ꯄꯣꯏꯅꯨꯒꯤ ꯄꯥꯡꯈꯠꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯗ ꯆꯍꯤ ꯑꯃꯒꯤ ꯆꯥꯂꯣꯡ ꯀꯥꯞꯄ ꯍꯥꯏꯅ ꯑꯇꯦꯛ ꯑꯅꯧ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯔꯤ ꯂꯧꯕꯨꯛꯇꯩ ꯂꯣꯛꯄ ꯐꯧꯁꯤꯡ ꯑꯁꯤ ꯉꯝꯖ ꯄ꯭ꯔꯖꯥꯅ ꯏꯙꯧꯗ ꯀꯠꯂꯒ ꯑꯩꯈꯣꯏꯒꯤ ꯏꯙꯧꯒꯤ ꯆꯥꯂꯣꯡ ꯀꯥꯞꯄꯒꯤ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯆꯩ ꯃꯁꯤ ꯏꯙꯧꯒꯤ ꯍꯥꯏꯔꯤꯕ ꯆꯥꯂꯣꯡ ꯀꯥꯞꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯣꯏꯔꯥꯡ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯀꯤ ꯈꯔꯤ ꯂꯧꯕꯨꯛ ꯑꯁꯤ ꯐꯧꯁꯦꯡ ꯆꯍꯤꯒꯤ ꯂꯣꯛꯄ ꯂꯣꯏꯁꯤꯜꯂꯛꯑꯀꯥꯟꯗ ꯏꯙꯧꯗ ꯆꯥꯂꯣꯡ ꯀꯠꯅꯅꯕ ꯍꯥꯏꯅ ꯃꯥꯅ ꯉꯝꯖꯕ ꯆꯦꯡꯗꯒꯤ ꯐꯧꯗꯒꯤ ꯀꯠꯇꯨꯅ ꯂꯩꯕꯥꯛ ꯃꯣꯏꯔꯥꯡ ꯀꯦꯒꯦ ꯂꯩꯕꯥꯛ ꯈꯨꯟ ꯍꯧꯅ ꯏꯙꯧꯒꯤ ꯂꯩꯀꯣꯜꯅꯨꯡꯁꯤꯗ ꯆꯥꯂꯣꯡ ꯀꯥꯞꯄꯒꯤ ꯆꯥꯛꯂꯦꯟ ꯑꯃ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯆꯩ ꯊꯧꯔꯝ ꯑꯁꯤꯗ ꯃꯤ 3,000ꯒꯤ ꯃꯊꯛꯇ ꯂꯥꯛꯇꯨꯅ ꯏꯙꯧꯒꯤ ꯆꯥꯂꯣꯡ ꯀꯥꯞꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯌꯥꯎꯕꯤꯔꯩ ꯍꯣꯏ ꯑꯗꯨꯒ ꯉꯁꯤ ꯄꯥꯕꯨꯡꯒꯤ ꯍꯥꯏꯗꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯏꯕꯨꯙꯧꯒꯤ ꯆꯥꯛꯅꯧ ꯀꯠꯄ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯟꯖꯥꯡ ꯃꯊꯦꯜ ꯑꯃ ꯑꯣꯏꯅ ꯉꯥꯒꯤ ꯍꯥꯏꯇꯥꯔꯦ ꯉꯥꯒꯤ ꯑꯣꯏꯅ ꯄꯨꯔꯥ ꯇꯦꯡꯕꯥꯡ ꯄꯤꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯃꯉꯣꯟꯗꯁꯨ ꯍꯥꯏꯗꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯥꯒꯤ ꯃꯊꯦꯜ ꯑꯁꯤ ꯉꯥ ꯄꯨꯔꯥ ꯀꯠꯄꯤꯔꯛꯄ ꯃꯃꯤꯡ ꯂꯩꯐꯝꯗꯤ ꯑꯩꯈꯣꯏꯗ ꯇꯥꯛꯊꯣꯛꯄꯤꯒꯅꯣꯗꯤ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯉꯥꯒꯤ ꯃꯊꯦꯜ ꯑꯁꯤ ꯆꯍꯤ ꯍꯀꯨꯝꯗꯒꯤ ꯍꯧꯕꯅꯤ ꯍꯧꯈꯤꯕ ꯆꯍꯤ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯆꯪꯒꯗꯕ ꯉꯥ ꯃꯣꯜ 10 ꯑꯣꯏꯁꯅꯨ ꯀꯨꯜ ꯑꯣꯏꯁꯅꯨ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯔꯕ ꯏꯕꯨꯡꯉꯣꯁꯤꯅ ꯍꯀꯨꯝꯗꯒꯤ ꯍꯧꯔꯒ ꯀꯨꯝꯁꯤ ꯆꯍꯤ ꯐꯥꯎꯗ ꯉꯥꯒꯤ ꯃꯊꯦꯜ ꯑꯁꯤ ꯃꯥꯅ ꯀꯠꯄꯤꯔꯛꯄꯅꯤ ꯑꯗꯨꯒ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯦꯟꯒꯤ ꯍꯥꯏꯗꯤ ꯂꯩꯃꯔꯦꯟꯂꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯊꯪ ꯍꯥꯏꯗꯤ ꯐꯝ ꯀꯌꯥ ꯑꯃ ꯄꯥꯏꯕꯤꯔꯤꯕꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯏꯃꯥꯁꯤꯡ ꯃꯌꯥꯝ ꯂꯦꯡꯁꯤꯜꯂꯒ ꯂꯩꯕꯤꯔꯦ ꯃꯥꯡꯗ ꯇꯣꯉꯥꯟꯕ ꯐꯝ ꯄꯥꯏꯕꯤꯔꯤꯕ ꯐꯝ ꯄꯨꯕꯤꯔꯤꯕ ꯂꯩꯃꯔꯦꯟ ꯑꯣꯏꯕꯤꯔꯤꯕꯤ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯃꯊꯪ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯔꯛꯀꯦ ꯑꯗꯨꯒ ꯏꯃꯥꯁꯤꯡꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦ ꯏꯃꯥꯁꯤꯡꯁꯤꯒꯤ ꯍꯥꯏꯗꯤ ꯉꯁꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯆꯥꯛꯅꯧ ꯇꯪꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯗꯤ ꯀꯔꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯗꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯗꯤ ꯐꯣꯡꯗꯣꯛꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯃꯊꯪ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯆꯍꯜꯂꯛꯀꯦ ꯃꯤꯀꯨꯞ ꯈꯔꯗ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ
ꯃꯣꯏꯔꯥꯡ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯋꯥꯡꯃꯗꯒꯤ ꯂꯥꯛꯑꯦꯕ ꯑꯍꯟ ꯉꯥꯛꯇ ꯑꯣꯏꯔꯦ ꯏꯃꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯦꯟꯒꯤ ꯐꯝ ꯄꯨꯕꯤꯕ ꯉꯥꯛꯇꯅꯦ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯏꯃꯥꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯏꯃꯥ ꯐꯔꯦꯝꯃ ꯃꯣꯡꯕꯤ ꯅꯠꯇꯦ ꯏꯃꯥꯅ ꯍꯥꯏꯗꯤ ꯄꯥꯏꯕꯤꯔꯤꯕ ꯐꯝꯁꯦ ꯍꯥꯏꯗꯤ ꯀꯔꯤ ꯐꯝ ꯑꯣꯏꯕꯤꯗꯣꯏꯅꯣ ꯑꯁꯨꯞꯄ ꯑꯁꯨꯞꯄ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯁꯨꯞꯄꯤ ꯑꯩꯅ ꯑꯁꯨꯞꯄꯤ ꯑꯣ ꯑꯁꯨꯞꯄꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯊꯪ ꯏꯃꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯍꯥꯟꯕꯗ ꯏꯃꯥꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯑꯗꯨꯒ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯐꯤꯂꯦꯝ ꯑꯣꯡꯕꯤ ꯃꯣꯃꯣꯟ ꯐꯤꯂꯦꯝ ꯑꯣꯡꯕꯤ ꯃꯣꯃꯣꯏ ꯃꯥꯏꯔꯦꯝꯕꯝ ꯂꯩꯀꯥꯏꯅꯦꯕꯀꯣ ꯏꯃꯥ ꯅꯠꯇꯦ ꯌꯨꯝꯈꯥꯏꯕꯝ ꯂꯩꯀꯥꯏ ꯌꯨꯝꯈꯥꯏꯕꯝ ꯂꯩꯀꯥꯏ ꯑꯗꯨꯒ ꯏꯃꯥꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯨꯕꯤꯔꯤꯕ ꯏꯕꯨꯙꯧꯒꯤꯗꯃꯛꯇ ꯄꯨꯕꯤꯔꯤꯕ ꯍꯥꯏꯗꯤ ꯐꯝꯁꯦ ꯀꯔꯤ ꯐꯝ ꯑꯣꯏꯕꯤꯗꯣꯏꯅꯣ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯕꯗ ꯀꯔꯤ ꯌꯥꯝꯅ ꯄꯨꯈ꯭ꯔꯝꯕꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯑꯗꯨꯒ ꯃꯊꯪ ꯏꯃꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯍꯥꯟꯕꯗ ꯏꯃꯥꯒꯤ ꯃꯤꯡ ꯑꯗꯨꯒ ꯏꯃꯥꯒꯤ ꯂꯩꯀꯥꯏ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯇꯣꯡꯕ꯭ꯔꯝ ꯏꯕꯦꯝꯆꯥ ꯇꯣꯡꯕ꯭ꯔꯝ ꯏꯕꯦꯝꯆꯥ ꯑꯗꯨꯒ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯂꯩꯀꯥꯏꯁꯤꯅ ꯁꯤꯔꯤꯕꯣꯜ ꯂꯩꯀꯥꯏ ꯁꯤꯔꯤꯕꯣꯜ ꯂꯩꯀꯥꯏ ꯑꯗꯨ ꯏꯃꯥꯅ ꯄꯨꯕꯤꯔꯤꯕ ꯐꯝꯁꯤꯅ ꯀꯔꯤ ꯐꯝ ꯑꯣꯏꯕꯤꯗꯣꯏꯅꯣ ꯀꯩꯅꯣꯁꯦ ꯐꯝꯁꯦ ꯑꯅꯤ ꯊꯣꯛꯑꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯄꯨꯈ꯭ꯔꯝꯕ ꯄꯨꯈ꯭ꯔꯝꯕ ꯍꯥꯏꯗꯨꯗꯤ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯗꯣꯏꯕ ꯀꯔꯤ ꯍꯥꯏꯗꯣꯏꯕ ꯃꯣꯏꯅ ꯄꯨꯈ꯭ꯔꯝꯕ ꯑꯍꯟ ꯅꯍꯥ ꯍꯥꯏꯅ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯑꯗꯣ ꯑꯗꯨ ꯌꯥꯗꯦ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯣꯏ ꯆꯨꯝꯃꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯁꯦꯕꯥ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯐꯝꯁꯦ ꯑꯅꯤ ꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯃꯥꯡꯗ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯂꯩ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯅꯁꯨ ꯏꯃꯥꯒꯤ ꯊꯧꯗꯥꯡ ꯑꯃꯗꯤ ꯂꯧꯖꯔꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤꯗꯃꯛꯇ ꯑꯗꯨꯕꯨ ꯏꯃꯥꯁꯤꯅ ꯅꯧꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞ ꯑꯗꯨ ꯀꯔꯝꯕ ꯊꯧꯗꯥꯡꯅꯣ ꯍꯥꯏꯕꯗꯤ ꯏꯃꯥꯁꯤꯗꯁꯨ ꯈꯪꯉꯝꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣই ꯂꯥꯛꯆꯔꯤꯕ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯃꯊꯪꯗ ꯏꯃꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ 이마기 민감다 해비요 어두가 이마기 레카임다 해비요 인두 아 이마기 레카임다 해비요 kana konjengba maning lekai haujam haujam अदुगा इमाना हजि पाइबिरिबा फमसे लेमरेंनि फमसे इमागी करि फम ओइबिदुनो पुखरामबि ओइदुने बको नोंथोमबा हाइब्राने नोंथोमबा हालाइबा खोइसे काइनोबा फमसे नोंथोमबा हाइब्राने 농촌바나 하이비 농촌비 하이타레 아도 누파롬도 오래가나 농촌바 하이바 아두가 누피롬도 하이디 누피롬도 오래가나 라인통롬도 오래가나 농촌바 하이바 아두가 레인도 오래가나 농촌비 하이바 호이 ям 누가이자레 이마 아두가 마탕 이마기 민감다 하이비요 아두가 이마기 레카이 कुमार लेकाय सलाम बिन सलामों भी बिन होय होय अदुगा इमाना हजि पाइबिरिबा लेमरिंगि फमसे करि फम ओइबिदिनो सिमा नोंथोमबा नहा दो नोंथोम नहा नोंथोमबि नहा हाइबिनेबा दो जादे हाइरिबा अदु अनि नोंथोमबने कोइ फमिसे कोइ दे मत काग्राबि अदु माना मु नोंथोमबने हाइरिबा कोइजे नते हाइये ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯂꯥꯏ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯍꯪ ꯑꯃ ꯊꯝꯕꯤꯔꯛꯂꯤ ꯍꯧꯖꯤꯛ ꯏꯕꯨꯙꯧꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯆꯥꯛꯅꯧ ꯀꯠꯄꯒꯤ ꯇꯥꯟꯖꯥꯗꯨ ꯌꯧꯁꯜꯂꯛꯂꯦ ꯑꯗꯨꯅ ꯏꯕꯨꯙꯧꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯆꯥꯛꯅꯧ ꯄꯨꯁꯜꯂꯛꯄ ꯑꯃꯗꯤ ꯆꯥꯛꯅꯧ ꯀꯠꯄ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯑꯗꯨ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯇ ꯎꯍꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯂꯥꯛꯆꯔꯤꯕ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗ ꯍꯥꯏꯕꯤꯔꯛꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯏꯕꯨꯙꯧꯒꯤꯗꯃꯛꯇ ꯆꯥꯛꯅꯧ ꯇꯝꯕ ꯆꯥꯛꯅꯧ ꯀꯠꯆꯕ ꯑꯁꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯎꯍꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯅꯧ ꯑꯗꯨ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯃꯗꯤ ꯐꯝꯅꯥꯏꯕ ꯐꯝꯅꯥꯏꯕꯤ ꯑꯣꯏꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯅꯧ ꯑꯗꯨ ꯄꯨꯔꯒ ꯑꯩꯈꯣꯏ ꯂꯦꯡꯕꯤꯔꯛꯂꯦ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀꯠꯆꯅꯕꯒꯤꯗꯃꯛꯇ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕ ꯀꯌꯥꯅ ꯋꯥꯅ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯔꯥ ꯆꯥꯛꯂꯦꯟ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯃꯥꯡꯗ ꯄꯨꯕꯤꯔꯛꯂꯤꯕ ꯑꯁꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯨꯛ ꯀꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯉꯁꯤꯒꯤ ꯃꯊꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯨꯛ ꯑꯁꯤ ꯀꯃꯥꯏꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯗ ꯀꯠꯄꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯈꯤꯇꯪ ꯖꯨꯝ ꯇꯧꯁꯟꯕ ꯌꯥꯕ꯭ꯔꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯂꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯃꯍꯥꯛꯀꯤ ꯍꯥꯏꯗꯤ
ꯊꯧꯒꯜ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯏꯕꯦꯜ ꯄꯨꯝꯅꯃꯛꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯊꯧꯒꯜ ꯑꯁꯤꯕꯨ ꯌꯥꯎꯕ ꯐꯪꯕꯤꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯂꯥꯞꯅ ꯑꯗꯨꯝ ꯈꯣꯏꯔꯝꯕꯤꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯕꯤꯌꯨ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯂꯥꯏꯚ ꯊꯥꯖꯔꯤꯕ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯃꯁꯤꯃꯁꯨ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯐꯪꯗꯦ ꯍꯥꯏꯕꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯤꯒꯅꯨ ꯑꯣꯜꯂꯛꯄ ꯆꯍꯤꯗꯗꯤ ꯑꯗꯣꯝꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯦꯡꯕꯤꯔꯛꯎ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯕꯤꯔꯛꯂꯤ 그래도 싫어. 만 거기는 좀 타도가 싫어. 아숨 타도 그래. 아숨 타도. 이거 망대 고방이 이거 뭐야? 망대 그거 샤비가 뭐 이거 뭐든 뭐야 이거. 아사이 망망 그만 올라오고 चलो सिम मांग ओन बदी आएगा मकान ओन भी 이제 시로 보라고 ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯍꯧꯖꯤꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯦ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯃꯤꯁꯦ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧꯒꯤ ꯊꯧꯒꯜ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯀꯌꯥꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯑꯃꯗꯤ ꯃꯣꯏꯔꯥꯡꯒꯤ ꯂꯝꯗꯝ ꯍꯥꯏꯇꯥꯔꯦ ꯃꯣꯏꯔꯥꯡꯒꯤ ꯂꯝꯗꯝ ꯑꯁꯣꯝꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯩꯕꯤꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯏꯆꯥꯎꯗꯧꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯖꯔ ꯖꯔ ꯋꯥꯡꯈꯠꯂꯛꯂꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯁꯦꯕꯥ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗꯀꯣ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯂꯨꯛ ꯀꯠꯄꯒꯤ ꯇꯥꯏꯃꯤꯡꯁꯨ ꯆꯞ ꯆꯥꯅ ꯐꯪꯖꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯊꯦꯟꯄꯣꯠ ꯀꯥꯔꯛꯄ ꯑꯗꯒꯤ ꯍꯩꯔꯨꯛ ꯀꯥꯔꯛꯄ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯃꯤ ꯆꯤꯟꯕꯒꯤ ꯇꯥꯏꯃꯤꯡꯁꯦ ꯄꯨꯂꯞ ꯐꯪꯖꯟꯅꯈꯤꯕ ꯃꯔꯝꯁꯤꯅꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯤ ꯆꯤꯟꯕꯒꯤ ꯀꯩꯅꯣ ꯇꯧꯅꯔꯤꯁꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯨꯛ ꯀꯠꯆꯕꯒꯤ ꯇꯥꯟꯖꯥꯗꯨꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯎꯕꯤꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯗ ꯂꯨꯛ ꯀꯠꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯁꯦꯟꯕꯨꯡꯁꯨ ꯊꯤꯟꯕꯤꯔꯛꯂꯦ ꯑꯩꯈꯣꯏ ꯁꯦꯟꯕꯨꯡ ꯊꯤꯟꯕꯒꯤ ꯃꯃꯤꯗꯨꯁꯨ ꯑꯩꯈꯣꯏ ꯎꯍꯟꯖꯔꯛꯀꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯤ ꯆꯤꯟꯕꯅꯤꯅ ꯑꯩꯈꯣꯏ ꯊꯣꯛꯄ ꯑꯁꯣꯝꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤ ꯂꯨꯛ ꯀꯠꯄꯒꯤꯗ ꯑꯩꯈꯣꯏ ꯊꯤꯜꯂꯤꯕ ꯁꯦꯟꯕꯨꯡ ꯍꯥꯏꯖꯒꯦ ꯁꯦꯟꯕꯨꯡꯗ ꯑꯁꯣꯝꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯍꯜ ꯏꯕꯨꯡꯉꯣ ꯑꯅꯤꯅ ꯊꯤꯟꯕꯤꯔꯤꯁꯦ ꯑꯣꯏꯗꯣꯏꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯅ ꯆꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯦ ꯑꯩꯈꯣꯏ ꯄꯥꯛ ꯐꯪꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪꯈꯛ ꯇꯥꯡꯅ ꯊꯣꯛꯄ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯊꯕꯥꯟ ꯑꯃꯈꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯆꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤ
ꯊꯧꯒꯜꯅꯤ ꯍꯥꯏꯖꯒꯦ ꯃꯁꯤꯃꯁꯨ ꯑꯩꯈꯣꯏ ꯃꯁꯤꯒꯨꯝꯕ ꯊꯧꯒꯜ ꯑꯁꯤꯕꯨ ꯎꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯅ ꯆꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯈ꯭ꯔꯤꯁꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯝꯖꯒꯦ Ima Maidinasu akhoi ngasi thawal phangwa la sariba macha mana da akhoi busu ubudaugi mafamda thani zawana taki akhoi mutang thani zawgi tanza da lojage ko ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯗ ꯂꯨꯞꯀꯠꯄꯒꯤ ꯑꯩꯈꯣꯏ ꯃꯃꯤꯗꯣ ꯃꯌꯥꯝꯗ ꯎꯍꯟꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯈꯥꯗ ꯑꯃꯨꯛ ꯍꯥꯏꯗꯤ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯗꯒꯤꯁꯨ ꯑꯩꯈꯣꯏ ꯏꯟꯇꯔꯚꯤꯌꯨ ꯃꯆꯥ ꯃꯆꯥꯗꯣ ꯂꯧꯖꯔꯛꯀꯦ ꯑꯗꯨꯒ ꯀꯅꯥ ꯀꯅꯥ ꯂꯥꯛꯏ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯎꯅꯖꯔꯒ ꯃꯈꯣꯏꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯀꯌꯥ ꯑꯃ ꯇꯥꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯃꯁꯤꯃꯁꯨ ꯑꯗꯨꯒ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯗ ꯂꯨꯛ ꯍꯧꯔꯤꯕ ꯑꯁꯣꯝꯒꯤ ꯂꯨꯍꯧꯐꯝ ꯂꯣꯝꯗꯁꯨ ꯑꯩꯈꯣꯏ ꯆꯪꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯍꯧꯕ ꯃꯌꯥꯝꯒ ꯎꯅꯖꯔꯒ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯁꯥꯟꯅꯖꯔꯛꯀꯦ yamna lamna ure akhoi thoidoi dona haitare manipurgi saknai bi amakha akhoi mangda phammaga leibase aina kumdak matamda ure mayam kanano haido mayam akhoi haidok sagi oge akhoi sangjal akanda kanano haido madum uhanjarake amadi mahakka mikup amatang oiroso akhoi wai sanajarake haido muso akhoi mayam thamsage yam lamna di uzare aina ibudou dondogi lai sandagi lai bungdai kumda jakko matamda ibudou na ek thuja duna aigi mitchina ek yenga matamda ihana uzaba misaktoni Misa kasi suwate karasu nate mayam nasu hena thoido hendo na masak khambiribi adugumlaba aikoigi actress ama khangni mayam kanano haibama koi yengminarasi akhoi manak ta jangjage Hazik aikoina laksari je mayam na hena thoido na sakhangna birabi Manipur film industry da yamna sawa phida ama kallibi hazik yamna mayam na pamna khalik libi aikoigi adugumlaba Saknai Rabi haitare ko akhoi Saknai Rabi amakhangni Saknai Rabi do akhoi kanana habido akhoi mayam da sumesho dana uhanjarage ubana bu hanre aina tungde lehore haitare Haji kanano habido akhoi adum haji sak taksar lage mangda mention biribase akhoi gi mayam na thoidoi dona sakhang birabi Manipur film industry da yamna chauna achawa phida ama kandiri bi akhoi gi Miangi ithoi oinamni mang direction biribase akhoi ithoi oinamga bikum amatang unajaraga akhoi wai khara sanajage habgi damakta akhoi ithoi oinamgi nakta sanjanjarapani ithoi oinamje ina adi ibudau ibendodagi haitare ko lukkalu kumdarakpasida mi mayam leibase si udaba aina ahama kumdarak matamda akhoi gi ithoi oinam haigadra chalama tomthinga lagai dare ko ibudaugi masai gonjida langtek langba hiramani muktaluna langtek lang nga lagane phammaga leimjena uba haitare ibudau dai thajalakoi time ni ko haise ado ai ithoi onamdagi wahi mari matang tamina se habado ai thamjage simada paibi oduga bakha tara ko jidi ai yamra bida sinajage ko question je aina hangdadi yaro da ba ithoi ngasi idhogi luglen haitare tara changlau tan bose yaw lak pi bayam nuai dagi ka haitara atin badi mam le birang ngani hojik se natra hojik se atin mam le birang ngani ado su idhogi thogal phanguni dagi idhogi tara changlau tan bose yaw ni na lak pase wakhal da kai phawwa do hana mayam dum da tamse Hamgi mamangdi ego shooting kai kan je hana keno ngasi ni misi loksan je haitare Okay idhogi idhogi da from yaw na bagi da mamangdi ngasi day 23 si day
ꯀꯩꯅꯣ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯗ ꯆꯠꯂꯒ ꯑꯩ ꯂꯥꯏ ꯆꯥꯛꯂꯣꯟ ꯀꯠꯄ ꯌꯥꯎꯖꯒꯅꯤ ꯉꯝꯖꯕ ꯍꯩꯔꯥꯡ ꯂꯥꯏꯔꯥꯡ ꯈꯔ ꯀꯠꯆꯔꯨꯅꯤꯅ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯁꯨꯇꯤꯡꯒꯤ ꯃꯤꯁꯤꯡꯅ ꯅꯨꯃꯤꯠꯁꯦ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯃꯇꯝꯗꯀꯣ ꯁꯪꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯍꯥꯏꯅꯕ ꯅꯨꯃꯤꯠꯁꯦ ꯑꯗꯨꯝ ꯑꯩ ꯀꯜꯂꯒ ꯊꯝꯖꯔꯦ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗꯒꯤ ꯕꯣꯔꯁꯨ ꯌꯥꯝ ꯐꯖꯕ ꯑꯃ ꯅꯤꯔꯝꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ ꯅꯤꯈ꯭ꯔꯦ ꯌꯥꯝꯃꯟꯗꯅ ꯀꯩꯅꯣ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯀꯣꯛ ꯉꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯌꯥꯝꯃꯟꯈ꯭ꯔꯦꯅ ꯕꯣꯔ ꯌꯥꯝꯃꯜꯂꯦꯅ ꯍꯣꯏ ꯕꯣꯔ ꯌꯥꯝꯃꯟꯈ꯭ꯔꯦꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯕꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯊꯣꯛꯈꯤꯕ ꯃꯦꯒꯤ ꯗꯦꯠ 3 2023ꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯙꯧꯒꯤꯁꯨ ꯁꯨꯃꯥꯏꯅ ꯃꯤ ꯌꯥꯝ ꯇꯤꯜꯂꯀꯥꯟꯗ ꯊꯧꯔꯝ ꯑꯃ ꯇꯧꯕ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯄ ꯀꯥꯏꯁꯦ ꯍꯟꯗꯛ 2025 ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 20-3 ꯄꯣꯏꯅꯨꯒꯤꯅ ꯉꯁꯤꯁꯦ ꯍꯨꯝꯅꯤ ꯄꯥꯟꯕꯅꯦ ꯍꯥꯏꯀꯣ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯁꯤꯗꯗꯤ ꯉꯁꯤꯁꯦ ꯃꯤꯁꯦ ꯑꯉꯛꯄ ꯐꯪꯅ ꯇꯤꯜꯂꯦ ꯉꯥ ꯃꯣꯟ 10 ꯃꯈꯥꯏꯅꯦ ꯍꯥꯏ ꯂꯥꯡꯉꯤꯁꯦꯀꯣ ꯑꯗꯨꯒ ꯁꯤꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯃꯤ ꯌꯥꯝꯃꯤ ꯌꯥꯝꯅ ꯆꯥꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯂꯥꯛꯆꯩꯅꯦ ꯁꯤꯡꯖꯃꯩ 360ꯒꯤ ꯇꯤꯝ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯤꯕꯨ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯏꯙꯧꯒꯤ ꯊꯧꯒꯜ ꯐꯪꯕ ꯂꯥꯛꯄꯤꯕ ꯑꯗꯒꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯎꯕꯗ ꯀꯩ ꯐꯥꯎꯏ ꯀꯃꯥꯏꯅ ꯇꯧꯏ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏ ꯂꯦꯞꯅꯔꯨꯔꯕ ꯃꯇꯨꯡꯀꯣ ꯑꯗ ꯉꯁꯤ ꯏꯕꯨꯙꯧꯒꯤ ꯃꯅꯥꯛꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯎꯅꯕ ꯐꯪꯕ ꯊꯕꯛ ꯃꯌꯥꯝ ꯂꯦꯞꯅꯔꯨꯔꯒꯁꯨ ꯍꯧꯖꯤꯛꯅ ꯍꯧꯅꯅ ꯑꯃꯨꯛ ꯇꯧꯕ ꯍꯧꯅꯔꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯎꯅꯕ ꯐꯪꯕ ꯏꯕꯨꯙꯧꯒꯤ ꯑꯩꯈꯣꯏ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯁꯦ ꯉꯝꯖꯕ ꯑꯉꯝꯕ ꯀꯠꯄ ꯂꯥꯛꯅꯕ ꯑꯗꯨ ꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯏꯙꯧꯅ ꯆꯥꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯂꯥꯛꯀꯗꯕ ꯄꯨꯝꯅꯃꯛꯀꯣ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕ ꯅꯨꯡꯉꯥꯏꯅꯗꯕ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ ꯀꯣꯛꯄꯤꯕ ꯑꯣꯏꯔꯁꯅꯨꯅ ꯑꯩꯅ ꯏꯙꯧꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯕꯣꯔ ꯅꯤꯃꯤꯟꯅꯁꯦ ꯑꯗꯣ ꯏꯕꯨꯙꯧꯅꯁꯨ ꯆꯥꯟꯕꯤꯒꯅꯤꯅ ꯈꯜꯂꯦ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯊꯥꯡꯖꯤꯡ ꯁꯦꯕꯥ ꯃꯟꯗꯜꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯏꯙꯧꯅ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯋꯤꯁ ꯇꯧꯖꯒꯦꯀꯣ ꯁꯤꯡꯖꯃꯩ 360ꯁꯨ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯣ ꯏꯕꯨꯙꯧꯅꯁꯨ ꯆꯥꯟꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯍꯥꯟꯅꯗꯩꯁꯨ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯣꯏꯕꯤꯌꯣꯅ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯇꯣꯞꯄꯁꯤꯡ ꯈꯔ ꯑꯃꯨꯛ ꯎꯅꯅꯕ ꯇꯧꯖꯒꯦꯀꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯨꯛ ꯀꯧꯔꯤꯕ ꯃꯐꯝ ꯑꯁꯣꯂꯣꯝ ꯁꯥꯏꯗꯇ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯃꯌꯥꯝꯒ ꯎꯅꯖꯔꯒ ꯍꯥꯏꯇꯥꯔꯦ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯌꯥꯝꯕ ꯂꯨꯛꯁꯦ ꯍꯧꯕꯅꯣ ꯍꯥꯏꯕꯗꯣ ꯂꯨꯛ ꯑꯁꯦ ꯍꯧꯕꯅꯣ ꯍꯥꯏꯕꯗꯨꯃꯁꯨ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯔꯛꯀꯦ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌా ꯑꯃꯁꯨ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯃꯌꯥꯝꯗꯁꯨ ꯎꯍꯟꯖꯔꯛꯀꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯩꯈꯣꯏꯒꯤ DC ꯃꯦꯗꯥꯝ ꯄꯨꯖꯥ ꯑꯦꯂꯥꯡꯕꯝꯁꯨ ꯌꯧꯁꯜꯂꯛꯑꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯩꯈꯣꯏꯗ ꯐꯪꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯌꯧꯁꯜꯂꯛꯄ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯗꯣ ꯃꯦꯗꯥꯝꯒꯁꯨ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯔꯛꯀꯦ ꯍꯧꯖꯤꯛ ꯃꯥꯡꯗ ꯎꯔꯤꯕ ꯑꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯖꯔꯤꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯆꯍꯤꯒꯤ ꯑꯣꯏꯕ ꯇꯔꯥ ꯆꯥꯛꯅꯧ ꯇꯪꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯐꯪꯕꯤꯔꯤꯕ ꯃꯌꯥꯝꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯛ ꯑꯁꯤꯕꯨ ꯍꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯈꯧꯕ ꯉꯥꯛꯇꯅꯤ ꯃꯥꯡꯗ ꯎꯔꯤꯕꯁꯤ ꯑꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯃꯈꯜ ꯃꯊꯦꯜ ꯀꯌా ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯁꯦꯛꯁꯟꯗ ꯈꯥꯏꯗꯣꯛꯅꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯖꯒꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯪꯁꯦ ꯀꯥ ꯑꯍꯨꯝꯅꯤ ꯀꯥ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯁꯦ ꯇꯣꯉꯥꯜꯂꯦ ꯀꯥꯁꯦ ꯑꯃꯒ ꯍꯦꯟꯖꯟꯅꯗꯦ ꯀꯔꯝꯕ ꯀꯥꯗꯅ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯉꯤꯕꯅꯣ ꯀꯔꯝꯕ ꯀꯥꯗꯅꯀꯔꯤ ꯑꯍꯦꯟꯕ ꯃꯊꯦꯜ ꯊꯣꯡꯉꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯌꯦꯡꯗ꯭ꯔꯒꯗꯤ ꯈꯪꯉꯔꯣꯏ ꯁꯤꯗ ꯍꯦꯛ ꯗꯥꯏꯔꯦꯛꯂꯤ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯖꯔꯨꯕꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯇꯪ ꯀꯥꯎꯊꯣꯛꯆꯔꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯒꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯆꯤꯟꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯔꯒꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯩꯈꯣꯏ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯏꯙꯧꯒꯤ ꯆꯥꯛꯅꯧ ꯇꯪꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯄꯥꯡꯊꯣꯛꯂꯤꯕꯅꯣ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃꯁꯨ ꯑꯩꯈꯣꯏ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯗ ꯊꯝꯕꯤꯈ꯭ꯔꯦ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯧꯍꯧꯅꯅ ꯍꯥꯏꯇꯥꯔꯦ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯦꯟꯅ ꯈꯪꯂꯕ ꯑꯍꯜ ꯀꯌꯥ ꯑꯃꯁꯨ ꯂꯦꯡꯕꯤꯔꯛꯂꯤꯀꯣ ꯃꯈꯣꯏꯗꯒꯤ ꯈꯔ ꯄꯥꯎꯗꯝ ꯈꯔ ꯂꯧꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯨꯃꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯀꯃꯤꯇꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯂꯦꯡꯁꯤꯜꯂꯒ ꯂꯩꯕꯤꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯣꯏꯒ ꯎꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯗꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯔꯝ ꯑꯁꯤ ꯁꯤꯟꯕꯤꯔꯛꯄꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯈꯪꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯩꯈꯣই ꯂꯧꯖꯔꯛꯀꯦ
ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯏꯙꯧꯒꯤ ꯇꯔꯥ ꯆꯥꯛꯅꯧ ꯇꯪꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯔꯝꯕ ꯍꯥꯛꯇꯛꯇꯒꯤ ꯄꯥꯡꯊꯣꯛꯂꯛꯄꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯥꯏ ꯀꯃꯤꯇꯤ ꯁꯦꯕꯥ ꯃꯟꯗꯜ ꯃꯥꯏꯛꯇꯣ ꯑꯝꯇ ꯊꯦꯠꯄꯤꯌꯨ ꯍꯧꯖꯤꯛ ꯎꯅꯖꯔꯤꯁꯦ ꯊꯥꯡꯖꯤꯡ ꯁꯦꯕꯥ ꯃꯟꯗꯜ ꯀꯃꯤꯇꯤꯒꯤ ꯍꯥꯏꯇꯥꯔꯦ ꯊꯥꯡꯖꯤꯡ ꯁꯦꯕꯥ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏ ꯑꯣꯏꯕꯤꯗꯣꯏꯅꯤꯀꯣ ꯑꯩ ꯊꯥꯡꯖꯤꯡ ꯁꯦꯕꯥ ꯀꯃꯤꯇꯤ ꯅꯠꯆꯗꯦ ꯑꯣ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯄꯦꯅꯥ ꯂꯣꯏꯁꯪꯒꯤ ꯄꯦꯅꯥ ꯁꯩꯕ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯣꯀꯦ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕ ꯀꯩꯒꯨꯝꯕ ꯈꯔ ꯁꯣꯏꯗꯅ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯏꯙꯧ ꯊꯥꯡꯖꯤꯡꯒꯤ ꯑꯁꯤꯒꯨꯝꯕ ꯃꯍꯩꯔꯣꯜꯗꯒꯤ ꯆꯠꯅꯔꯛꯄ ꯇꯔꯥ ꯆꯥꯛꯅꯧ ꯇꯪꯕ ꯍꯥꯏꯕ ꯊꯧꯔꯝꯁꯦ ꯀꯃꯥꯏꯅ ꯀꯔꯝꯕ ꯍꯥꯛꯇꯛꯇꯒꯤ ꯆꯥꯎꯔꯥꯛꯄ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯁꯝꯂꯞꯅ ꯂꯩꯕꯥꯛ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯃꯩꯍꯧꯔꯣꯜꯗꯒꯤ ꯄꯥꯡꯊꯣꯛꯂꯛꯂꯤꯕ ꯁꯨꯛ ꯌꯥꯝꯅ ꯐꯖꯔꯕ ꯆꯤꯡ ꯂꯦꯝꯕ ꯊꯧꯔꯝ ꯑꯁꯤ ꯏꯙꯧ ꯊꯥꯡꯖꯤꯡꯒꯤ ꯇꯔꯥ ꯆꯥꯛꯅꯧ ꯇꯪꯕ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯔꯤ ꯃꯔꯝꯒꯤ ꯀꯅꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯀꯝꯗꯧꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯕ ꯌꯥꯔꯒꯗꯤ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯌꯥꯔꯦ ꯈꯪꯕ ꯈꯔ ꯑꯗꯨꯝ ꯑꯩ ꯍꯥꯏꯖꯒꯦꯀꯣ ꯍꯣꯏ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯈꯣꯌꯨꯝ ꯂꯩꯌꯥꯝꯁꯤꯡꯒꯤ ꯃꯇꯝꯅ ꯂꯣꯏꯔꯛꯂꯕ ꯇꯥꯏꯕꯪ ꯃꯤꯅ ꯃꯍꯨꯠ ꯁꯤꯜꯂꯛꯑꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯒ ꯃꯤꯒ ꯑꯅꯤꯒꯤ ꯁꯤꯟꯅꯔꯕ ꯃꯇꯝꯁꯦ ꯃꯁꯤꯁꯤꯗ ꯂꯥꯏꯒꯤ ꯃꯆꯠ ꯆꯠꯈꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯅ ꯇꯝꯖꯍꯧꯕ ꯍꯥꯏꯇꯥꯔꯦ ꯇꯝꯖꯍꯧꯔꯤꯕ ꯃꯁꯤꯟꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧꯒꯤ ꯍꯔꯥꯎꯕꯒꯤ ꯀꯥꯡꯂꯣꯟ ꯑꯣꯏꯒꯦꯔꯥ ꯑꯗꯩꯗꯤ ꯆꯠꯅ ꯂꯣꯟꯆꯠꯁꯤꯡ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯅ ꯃꯤꯔꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯤꯔꯥꯏꯔꯛꯄ ꯃꯇꯝꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯌꯨꯝ ꯂꯩꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯂꯩꯈꯣꯡ ꯊꯨꯒꯥꯏꯔꯣ ꯍꯥꯏꯗꯅ ꯃꯣꯏꯔꯥꯡ ꯂꯩꯈꯣꯡ ꯊꯨꯒꯥꯏꯕꯒꯤ ꯑꯋꯥꯕ ꯃꯇꯝ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯈꯨꯕꯝꯒ ꯆꯩꯈꯥꯏꯔꯤꯕ ꯁꯨꯃꯥꯏꯅ ꯑꯋꯥꯕ ꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯂꯥꯟ ꯂꯥꯛꯏꯕ ꯁꯨꯃꯥꯏꯅ ꯑꯋꯥꯕꯗ ꯇꯥꯔꯛꯄ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯑꯋꯥꯕ ꯇꯥꯔꯛꯇꯅ ꯃꯣꯏꯔꯥꯡ ꯂꯩꯈꯣꯡ ꯀꯥꯏꯔꯛꯑꯕ ꯃꯇꯝꯁꯤꯗꯒꯤꯗꯤ ꯃꯣꯏꯔꯥꯡ ꯂꯩꯈꯣꯡ ꯀꯥꯏꯔꯦ ꯑꯋꯥꯕ ꯅꯪꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯔꯥꯡꯁꯦ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯥꯟꯅꯒꯤ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯃꯑꯣꯡꯗꯨꯗ ꯀꯔꯝꯍꯥꯏꯅ ꯑꯃꯨꯛ ꯂꯩꯒꯗꯒꯦ ꯍꯥꯏꯗꯅ ꯁꯦꯝꯒꯠꯄ ꯁꯥꯒꯠꯄꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯅ ꯈꯜꯂꯛꯄ ꯃꯇꯝꯗꯗꯤ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯒ ꯂꯩꯇꯥꯏꯅꯕ ꯉꯝꯕ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯍꯥꯛꯀ ꯑꯣꯟꯁꯤꯟꯅꯗꯅ ꯋꯥꯔꯤ ꯁꯥꯕ ꯉꯝꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯣꯟ ꯃꯨꯂꯤ ꯑꯃꯥꯏꯕ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯃ ꯂꯩꯔꯝꯃꯤ ꯑꯃꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯃꯥꯏꯕꯤꯗꯤ ꯅꯠꯇꯕ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯂꯥꯏꯃꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯈꯣꯏꯔꯣꯟ ꯃꯨꯂꯤ ꯑꯃꯥꯏꯕꯗꯤ ꯈꯣꯌꯨꯝ ꯂꯥꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯕꯅꯤ ꯑꯗꯨꯗꯤ ꯃꯍꯥꯛ ꯀꯧꯈꯠꯂꯒ ꯇꯥꯟꯅꯔꯁꯦ ꯍꯥꯏꯗꯅ ꯇꯧꯕꯗꯒꯤ ꯏꯋꯥꯡ ꯄꯨꯂꯤꯛ ꯂꯥꯏ ꯐꯥꯡ ꯄꯣꯡꯂꯦꯟ ꯍꯥꯟꯕꯅ ꯈꯣꯌꯣꯟ ꯃꯨꯂꯤ ꯑꯃꯥꯏꯕ ꯀꯧꯈꯠꯇꯅ ꯍꯪꯕ ꯃꯇꯝꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣই ꯃꯨꯂꯤ ꯑꯃꯥꯏꯕꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯨꯂꯤ ꯂꯦꯞꯄ ꯆꯤꯡ ꯍꯥꯏꯕ ꯑꯃ ꯂꯩ ꯃꯁꯤꯒꯤꯁꯤꯗ ꯃꯨꯂꯤ ꯂꯦꯞꯄ ꯆꯤꯡꯁꯤꯗ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯑꯩꯈꯣꯏ ꯁꯤꯗꯒꯤꯗꯤ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯟꯇꯛ ꯑꯩꯈꯣꯏꯒꯤ ꯀꯨꯝꯕꯤꯔꯩ ꯍꯧꯕꯤꯒ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯨꯝꯕꯤꯔꯩ ꯊꯥꯈꯤꯕ ꯁꯣꯔꯤ ꯅꯠꯇꯦ ꯃꯣꯏꯔꯥꯡ ꯃꯅꯨꯡꯗꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡꯁꯤꯗ ꯂꯩꯔꯦ ꯆꯤꯡ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏ ꯌꯧꯁꯣꯔꯛꯄ ꯈꯧꯗꯦꯝ ꯆꯤꯡ ꯃꯇꯝ ꯑꯃꯗꯅ ꯂꯝꯂꯦꯟ ꯃꯤꯌꯦꯡ ꯆꯤꯡꯒ ꯍꯥꯏꯕꯁꯨ ꯂꯩꯔꯝꯃꯤ ꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯁꯤꯗ ꯂꯩ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯆꯤꯡꯁꯤꯗ ꯂꯦꯞꯄꯒ ꯈꯣꯏꯔꯣꯟ ꯃꯨꯂꯤ ꯑꯃꯥꯏꯕꯅ ꯂꯩꯌꯥꯝꯁꯦ ꯀꯧꯔꯒ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯥꯄ ꯆꯤꯡ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯅꯥꯀꯟꯁꯤꯗ ꯑꯗꯨꯒ ꯅꯥꯄ ꯆꯤꯡꯁꯤꯗ ꯈꯣꯏꯔꯣꯝ ꯂꯩꯌꯥꯝꯁꯤꯡꯒ ꯅꯥꯄ ꯆꯤꯡꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯗꯒꯤ ꯃꯣꯏꯔꯥꯡꯗ ꯂꯩꯈꯣꯡ ꯊꯨꯒꯥꯏꯔꯛꯏꯕꯅꯣ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯊꯛꯇ ꯈꯣꯏꯔꯣꯝ ꯂꯥꯏꯅ ꯑꯋꯥꯕ ꯀꯔꯤꯒꯤꯗꯃꯛꯇ ꯄꯤꯔꯛꯏꯕꯅꯣ ꯍꯥꯏꯗꯅ ꯃꯨꯂꯤ ꯑꯃꯥꯏꯕꯅ ꯋꯥ ꯇꯥꯟꯅꯔꯦ ꯅꯥꯄ ꯆꯤꯡꯅ ꯇꯥꯟꯅꯔꯒ ꯍꯥꯏꯕ ꯃꯇꯝꯁꯤꯗꯗꯤ मागी खुयुम लयाम सिंह निंग थुंगदबदो सुम हाइरक्पा हाइतारे मदुदगिदी खुयुम लयाम सिंह की अपामबदुगी मतुंगिना मोइरांगी खुयुम लाइना चतनरम थबक थोरम अदैदि मसत पुनम असे खुयुन मुली अमाइबसिना मु निथौ फांगबाम पोलेन मदम हाइजबदगी निथौ फांगबाम पोलेन हानबना अमुक मधुगी मतमदगी हाना चतनरम सिंहसे खोय मसत सिंहसे अमुक नौहौनना अमुक हिंकललक हाइतारे मधुगी नुंगसना खुयुम लयाम सिंह की चतनखरिबा मसिन अदुबो अखोगी फांगफांग पोंगलेन हानबा मोइरांगीदी अहानबा निंथौनी हाइदना लौनरिबा हाइतारे महाकी मतमदगी अखोगी चनौक तंगबगी हाइतारे कुम अमगी खोयुम लयाम सिंहना पिबिबा अखोगी मलेम लैसा अदगिदि द हौरिबा अखोगी तारा संगलौ मथेनबो ओरगसु अदगिदि लोइमोम फौबो ओरगसु पुमना मसिबो अखोई पोइनु थासिदि मपुंग फाना अखोई चकै लंगन पैसिनबा मतमनेबा मसिगी मतमसिदा अखोगी कारैबा पुमना मक्तबो अखोगी इबुदौदा
कच्चरगा अखोई पुनमक सहोंग होंग नुंगाई याइफना लेगे हाइना ngसागी खोयन मुली अमाइबना हाइना गिबा याना गिबदुगी मतुंगिना अदुगी लाइगी मतमदगी अखोई चनरे आइदना लोवे ओके हौजिकी अहानबो निंथौने हाइनरिबा निंथौसी मिंगदोम तगा फांग फांग पोंगलेन हानबा हाइबने अदो अखोई अहल मनसिंग मोरांग अहल मनसिंगनदी हारिबा फांग फांग पोंगलेन हानबना पानबा मतमसे अखोई 52 BC हाइना लेरमे अदुबो 52 BC हाइना लेरमिबसे अखोई अयामबा मोरांगदा लेरिबा पुयासिंग सिददी खुदम मोइना एग्जांपल सही असुक पालमे हाइबदु खक्तंग इरमबा अदुगा BC नत्रगना AD अदुक्ता पालमे हाइबे चपसाबदी इरमदबा मसी अखोइना अमुक नौहोंगना अखोइगी यंगसिलुबा मतमददी अखोइगी 33 AD दा अखोइगी नोंदालेरन पखंग पाली हाइबगी पोसे सैथारोन कुमाबगी मसीगी मतुंगिना येंगुरगदी अखोइना नैनबा मतमदा फांग फांग पोंगलेन हानबना पानखिबा ngसागी अखोइगी 52 BC हारिबसे मसी 250 गा 5 BC ओइगद्रा हाइबगी अमसु अखोइ लैजै हाइता थाजनबा अमसु लैरे ताना ओरमगनी नत्रगना ओरमो हाबदि मदुदि ताद्रगसु ओरमबा याबगी पॉसिबिलिटी मायना लै हाइबने लै हाइबदि ngसागी इरमबदो सही BC दा नत्रगना AD दा सुमाइना पालमी हाइबदो सबसाबे इरमद्रबनिना सही मसिंग मसिंग दुदनेबा सही असिना हुमरा पालमी सही असिना यंखै पालमी हाइबदो अदुख लैरमबनिना सैथारों कुमाबे मतुंगिना अखोइगी निंथौ फांग फांग पोंगलेन हानबसे 250 गा 5 BC दगी हौरगा लाइगी थौरमसिंगसे अखोइ मागी मतमदगी चनरबा हौरे अदुना ngasi फावबा लेपतना मोइरांग खक्ता नतना अखोइगी मालेमबु फुकत थंगत चिंखले हाइबा थांजिंग कोलेन निंथौबा हाइरिदनको अदुना इबदौ थांजिंगी मसाइकोनसिदा अखोइ तरा चनौ कटलगा पुनमक्से मणिपुर पुनम हाइतारे मणिपुर हाइतारे हजिना को मतममिना कंगलै कंगलै पा नत्रबा सिना पुन्ना नुवाई याइफबा अदि सहोंग होंग ओइननबगी दमक्ता अखोइ कुममगी कलक पुनमक्तो अनो ओपेन पुनमक्तोबो अदुबु कटपदुबने अखोइना चंगनौ तंगबा चंगनौ कटपा हाइना हाइजरजे थैंक यू सिंगम 360 की लाइव सिबु यंगबिरिबा मयामदसु सोइदना ngasi ओजा सैता जित हाइबनि को ओजा सैता जित ngasi लेबिरिबा वारी से सोइदना की मयामदसु मिना खोंग ओइबिरमगनि हाइबगी थाजबा चेना थमजगे करी मरमदगी कमाइ तौना कोइ बिलौ थांजंगी लाई चकनौ तंग तरा चकनौ तंगबा हाइबसे कमाइना ओइगिबनो हाइबदो खोइ तजा से खंगमिनबगी तजा पिबिबगी दमक्ता थागचरि जि मेदाम पूजा योबिरपगा लोइना मैडम खोइ मैडम सु नोंतंग खोइ यारगदि उनजनबगी तजा सोइदना लौजगे अखोइगी बिष्णुपुर डिस्ट्रिक्ट की होइना अखोइगी डीसी की फम पुबिरिबी अखोइगी इकाई खुमजरबी मैडम पूजा लामोमसु संबिरगले मैडम अखोइगी मैडम पूजा लामोमसु अखोइगी इबदौगी थंगो फंबिरो मतंगदा अखोइगी समतंग उनबगी तंजादो लौजरके अखोइगी प्रोग्राम मसिगी मनक थापोइना हाइतारे को अखोइ सोंदा इबदौ थांजिंगी हाइतारे अखोइगी मोइरांग पुमगी होइना हाइतारे अखोइगी इमा माइबी अमखक नजरके अदो इमादगी अखोइगी वाही मरी मंगातंग तामिनबगी तंजादो लौमिनसी इमा से अखोइगी मोरांग अपुमगी होइना हाइतारे अखोइ इमा माइबी रोशंगेदी इमाजिना अखोइगी संकोंगना हाइबा तारे माइबी अहल हाइना तंबिरे अखोइदसु अदो अहमदा इमागी मिंगमताना हाइबियो अदोगा इमागी समौता हाइबियो थांजिंग ममांग अदो इमागी मिंगमता हाइबियो सिगोंगले इमाना अखोइगी इबदौ थांजिंगी थगोल तौबिरकलिबजा सवागा सही क्यामुक सुबिरबगे हाइबदु मतम अमता थांबियोबा इसागी सही 13 दगी ना हजि फावबजे इबदौ महाके दमक्ता थगोल तौजों लाक्रिबनेबको लाई सही 13 दगी लाइगी थगन तौरे अदु ngasi फावबदा तुम तत्ता कांगना ai सेवा फंगजै होय इबदौना चानबिदना हाइतारे को इबदौना चानबिबा हाइगदरा आइगे हौनमिनरक्वा फमनाइबा अमातंग लैतरे हुजिकता आइगा हेक हौमिनरक्वा फमनाइबा खद्राकपसे असि खक्तंग गाइरे अदुगा मंदोनजु कोना हौरकपने हेबको फमना माइबीदा इखोइ माइबी आइगी एक हौमिनरक्वा माइबी लोइगरे हजिक इमा इतोमदा गाइहौरे हेबा होय होय इमागा पुना हौमिन कामिनरक्पा हाइतारे को इबदौगी थगोल तौमिनरक्पी खुनिम लोइना लोइगरे इमा इथंदा गाइहौरेबा माइबदसो लोइगरे माइबीदसो इमा इथंदा गाइहौरेबा लोइसंगसिदा अदे लाइबा सिंगजे लैरी सिंगजे इचा इनाउ मयामजे इमा नै पंग पंग कै खोमजिन जरगा मयामसिगे मामा सारगा इदौगी सेवा तौ लैजबनेबा
ꯃꯁꯤꯃꯛꯅ ꯁꯨꯅꯤ ꯏꯃꯥ ꯏꯕꯨꯗꯧꯅ ꯈꯪꯕꯤꯗꯅ ꯍꯥꯏꯇꯥꯔꯦ ꯏꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯏꯕꯨꯗꯧꯒꯤ ꯊꯧꯒꯜ ꯇꯧꯕꯗ ꯑꯌꯦꯠ ꯑꯄꯟ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯊꯧꯒꯜ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯇꯧꯕ ꯉꯝꯕꯁꯦ ꯏꯃꯥꯅ ꯍꯥꯏꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯧꯅ ꯏꯕꯨꯗꯧ ꯃꯍꯥꯛꯀꯤ ꯋꯥꯕꯤꯔꯛꯄꯗꯣ ꯑꯗꯨꯅꯅꯦ ꯍꯥꯏꯕꯗꯨ ꯊꯝꯖꯒꯦ ꯆꯍꯤꯗ ꯍꯥꯏꯔꯒꯅꯨꯀꯣ ꯆꯍꯤ 63 ꯁꯨꯔꯦꯕ 63 चही 63 सूरे चही 63 सूरे इमागे चही 14 इदौगी थौगन तौजरई हुजिक चही 63 हाइबने सूरे को असे थांजिंगुबमदा कारक निफुगा माथोय सूरे थांजिंगुबम कारक निफु माथोय सूरे निफु मंगा सुदौबदा अनि मदि दौना ऐसे इसांगमदना कहन खिदरे अदुगा हुजि हुजि फावदा इदौगी थौगन तौजरकसे चही 63 फावसे चही 13 हाय तारेको चही 13 ना चही 63 सूरबसबो अहुम सूरे सिबोक्ति इबदौगी दमता इदौगी सेवा कायदना आई तत कांगदना काजरी होय होय इसा इनाउ मयाम सिबो इथानुंग कोलगा इदौगी सेवासे इमाना तौरी समायना इसेना तौरी समायना इदौगी सेवासे दा नथमोय सेंगना इदौगी सेवा तौ इदौगी पुंसीना इदौना निबिनी नोयदा पुंसी हापीनी हाबसे समायना इमाना निजै होय अदुगा ngasi akhoi singamai 360 na thajariba live asida akhoi manipur ki mafam toan toan mayam dagi masu yengbiri habidi lengbi raklaga ibudogi thogol phangba ngamjada ba haitare ko baza mayam asu akhoi ngasi gi akhoina sandoksariba live asida su miyeng tabiri ma sida su akhoina manipur baza mayam da amadi singamai 360 ki live pu yengbiri ba mayam phumna makta kari wahi phongdok ningbage imagi maike dagi habidum songso atup thambiu bai ma aduga duki matik cho phajare kumjagi chari chanau tangdana अरीबना खादा थांगनो बने हेंमाई कारक पदा सजीबु चेरा वगुमना सजीबु चेरा वलैखन नाय बगुमना ngasi icha isu chadon chudon puna mangnei dogi masai gon jorok pase imana duke matik penjei imai thamoina penjei haba hoy aduga manipur praja miyam da adi imagi oiba mot kari mot phongdok ningbage habidum tang tang phongdok pira mo do akhoi na makside faraganda imagi pungningda पुनः मगना दाइबंग जीवा पुनः मगना इमागे मफमदा इदौगे मफमदा यौबिरकपा हाइबदो यौबंगम जदब कयादो इदौगे हैमल लैमन चिनलबनी हाइब थमोइदा खलननिंगी लैबाग मारा तमना निंगथौ पुंसीना पान फबदो अदो पामे इमाना सबाव लनबाव ngakpiwo idौना ngakso ngagai अदु यौना अवाना ताबसे मोइरांग खक्तदा कनबदि नते पुनमकपुदि दौना ngakpi सेनबिरे असिमायना चारै लायेन थुंगदबा पुनमकसे थुंगनदना माइ मागी मगाई कादा चनिंग लैताना पालनबदो इदौना थौजान बिवोदना चरे चनौ कचबनेबा होय इमा याम नवाइजरे अखोइगी अखोइगी इब्रो थांजिंग लाइ सेवा कमिटी की माइकेदा सु थांबिरगे ममांगी होखिबा सही कुमजा कयाददी असिगुमलबा कांगलुक इराना तंदु लैताद्रबा मतम अमददी ngasi tilliba miyam asumaina tingkide adubu ngasigi hadi lakliba hadi hojuji tawjariba ibudogi thogol asidadi mijina asoki matik yamna hadi maikai kaya dagi madi manipur ki mafam kya dagi leibiraktuni ibudogi thogol phangbiri pasigi damakta so akoigi hadi sinjal anjariba lai committee ki maikai thagaba phongdok chari mamangdadi mije siongna tingkide habidum so akoida thambirale adubu ngasidi mije atoki matik yamba haitare ko ibudogi अखोगी लाइसंग मनुंग दसु मी चिकना चाइना ngam मैम लेरे दगी अखोगी मपान सो क्या लेरी है तारे दगी अखोगी तोन तोन मफम मफम सिंग अखोई पुलप पुलप फमगा दुम लेबगी अखोई ममी अदुम अखोई उजै अदुगो अखोई मखा चथजरक पोइन अखोई मैदान पूजा मुक्तम उनजर मतुंग दा अखोई ngasi की लाइव सेलेक्शन जनबी तंजाग लौजगे मैदान पूजा कुमदरक पगा अखोई मैदान पूजा दगी अमरि तंग अखोई वरि बtai सनजर कांदा अखोई ngasi की लाइव से अखोई दुम हदि तंजन नबकी तंजाग लौजगे अदुगो मैदान पूजा ngai बोइना अखोइना लाइबा मैम सिगी मरकता है तारे को इबदौगी थौगल फंगला होय दाबी अखोगी लाखपिरिबी को अखोई इकाई खुमनजरबा इकाई खुमनजरिबी मैम की मरकतगी है तारे इबदौगी थौगल फंगला लाखपिबा मैम की मरकतगी इबदौना सानबीबा ओइदुनी है तारे अखोई ngasi अखोइना इंटरव्यू लौजरपदा हदि
ꯊꯦꯡꯅꯒꯗꯧꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯑꯗꯨꯕꯨ ꯏꯕꯨꯗꯧꯅ ꯀꯔꯝꯕ ꯃꯤꯑꯣꯏꯗ ꯊꯧꯖꯥꯜꯕꯤꯕ ꯀꯔꯝꯕ ꯃꯤꯑꯣꯏꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯂꯧ ꯍꯥꯏꯕꯅ ꯏꯟꯖꯜꯂꯛꯄꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯇꯥꯔꯦ ꯏꯕꯨꯗꯧꯒꯤ ꯊꯧꯖꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯝꯕ ꯃꯤꯑꯣꯏꯗ ꯑꯩꯈꯣꯏ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯂꯥꯏꯕꯛ ꯐꯕ ꯐꯕꯤ ꯏꯕꯨꯗꯧꯒꯤ ꯊꯧꯖꯥꯜ ꯐꯪꯉꯕ ꯐꯪꯂꯕꯤꯁꯤꯡꯗꯣ ꯃꯌꯥꯝ ꯐꯪꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯐꯪꯉꯤ ꯇꯧꯕꯇꯕꯨ ꯏꯕꯨꯗꯧꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒ ꯍꯛꯊꯦꯡꯅꯅ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯇꯥꯟꯖꯥꯗꯣ ꯐꯪꯉꯣ ꯍꯥꯏꯅ ꯏꯟꯖꯜꯂꯛꯄꯗꯣ ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯀꯔꯝꯕ ꯏꯆꯦꯅ ꯏꯆꯜꯅ ꯏꯇꯩꯃꯁꯤꯡꯅ ꯏꯃꯥꯁꯤꯡꯅ ꯑꯗꯒꯤ ꯏꯌꯥꯝꯕꯁꯤꯡꯅ ꯏꯅꯥꯎꯁꯤꯡꯅ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯦ ꯑꯃꯨꯛ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯄꯨꯖꯥꯁꯨ ꯂꯦꯡꯊꯣꯛꯄꯤꯔꯛꯇ꯭ꯔꯤ ꯏꯕꯨꯗꯧꯒꯤ ꯃꯁꯥꯏꯒꯣꯟꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯥꯛ ꯊꯥꯕꯁꯨ ꯍꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯔꯨꯛꯂꯥ ꯊꯥꯕꯁꯨ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯆꯔꯨꯛꯂꯥ ꯊꯥꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯑꯁꯣꯂꯣꯝ ꯁꯥꯏꯠꯀꯤ ꯌꯨꯅꯤꯠ ꯀꯌꯥꯒꯤ ꯑꯣꯏꯕꯤꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯕꯣ ꯁꯦ ꯌꯨꯅꯤꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯅ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯗꯤꯇꯦꯜꯁ ꯈꯔ ꯍꯥꯏꯇꯥꯔꯦ ꯂꯧꯕꯗ ꯑꯩꯈꯣꯏꯒꯤꯁꯦ ꯌꯨꯅꯤꯠꯁꯦ ꯀꯩꯕꯨꯜ ꯌꯨꯅꯤꯠꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯇꯣꯡꯅꯥꯎꯕꯤ 80 ꯌꯨꯅꯤꯠ 60 ꯌꯥꯎꯏ ꯑꯉꯥꯡꯁꯤꯡ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯒꯤꯁꯤ ꯌꯨꯅꯤꯠ 33 ꯑꯣꯏꯔꯝꯒꯅꯤꯀꯣ 33 ꯌꯨꯅꯤꯠ ꯑꯣꯏꯗꯣꯏꯅꯦ ꯃꯣꯏ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯤ ꯏꯙꯧ ꯊꯥꯡꯖꯤꯡꯒꯤ ꯊꯧꯒꯜꯁꯤ ꯐꯪꯅꯕꯒꯤ ꯍꯥꯏꯇꯥꯔꯦ 80 ꯌꯨꯅꯤꯠ ꯑꯃꯈꯛꯇꯅ ꯅꯠꯇꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯅꯤꯠ ꯑꯄꯨꯟꯕ ꯌꯨꯅꯤꯠ ꯍꯥꯏꯅ ꯍꯥꯏꯇꯥꯔꯦ 80ꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯅ ꯊꯝꯃꯁꯦ 80ꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯂꯥꯛꯑꯀꯥꯟꯗ ꯉꯁꯤꯒꯤ ꯏꯙꯧꯒꯤ ꯊꯧꯔꯝꯁꯤ ꯃꯣꯏ ꯀꯩꯅꯣ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕ ꯍꯣꯏ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯕ ꯈꯣꯠꯄꯁꯦ ꯌꯥꯎꯕ ꯂꯥꯛꯄꯅꯦꯅ ꯉꯁꯥꯏ ꯑꯉꯥꯡ ꯑꯃ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡ ꯑꯃ ꯊꯦꯡꯅꯕꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅꯁꯨ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯗꯨꯝ ꯎꯕ ꯐꯪꯖꯔꯦꯕ ꯍꯥꯏꯗꯤ ꯁꯤꯗ ꯊꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯗꯝꯕꯨꯔ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯗꯝꯕꯨꯔꯁꯦ ꯁꯤꯁꯦ ꯊꯥꯕ ꯈꯣꯠꯄ ꯑꯗꯒꯤ ꯆꯧꯀ꯭ꯔꯤ ꯊꯥꯕ ꯈꯣꯠꯄ ꯗꯝꯕꯨꯔꯁꯦ ꯁꯤꯠꯇꯣꯛꯄ ꯅꯥꯟꯊꯣꯛꯄ ꯇꯩꯊꯣꯛꯄ ꯋꯥꯏ ꯇꯩꯊꯣꯛꯄꯅꯆꯤꯡꯕ ꯑꯗꯩ ꯏꯕꯨꯗꯧꯒꯤꯗꯃꯛꯇ ꯆꯦꯟ ꯆꯣꯡꯗꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨꯁꯨ ꯁꯤꯡꯖꯃꯩ ꯊ꯭ꯔꯤꯁꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯊꯥꯡꯖꯤꯡ ꯏꯕꯨꯗꯧ ꯊꯥꯡꯖꯤꯡ ꯂꯥꯏꯒꯤ ꯁꯦꯕꯥ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯆꯔꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯦꯗꯥꯝ ꯄꯨꯖꯥ ꯀꯨꯝꯊꯕꯤꯔꯛꯑꯦ ꯃꯦꯗꯥꯝ ꯄꯨꯖꯥꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯇꯥꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯖꯒꯦ ꯃꯦꯗꯥꯝ ꯃꯦꯗꯥꯝꯁꯦ ꯍꯥꯏꯗꯤ ꯗꯨꯛ ꯃꯩꯔꯥ ꯂꯥꯡꯒꯗꯧꯕ ꯃꯥꯜꯂꯤ ꯗꯨꯛ ꯃꯩꯔꯥ ꯂꯥꯡꯕꯁꯦ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯖꯔꯛꯀꯦ ꯃꯌꯥꯝ ꯃꯤꯀꯨꯞ ꯑꯃꯇꯪꯗ ꯉꯥꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯦꯗꯥꯝ ꯄꯨꯖꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈꯤꯕ ꯏꯕꯨꯗꯧ ꯏꯕꯦꯟꯗꯧꯅ ꯀꯔꯝꯕ ꯃꯤꯑꯣꯏꯗ ꯑꯩꯈꯣꯏꯒꯤ ꯊꯧꯖꯥꯜ ꯍꯦꯟꯅ ꯄꯤꯕꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒ ꯃꯤ ꯑꯃꯅꯤꯇꯪ ꯈꯟꯒꯠꯆꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯛꯊꯦꯡꯅꯅ ꯆꯪꯉꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯃꯁꯨ ꯑꯩꯈꯣꯏ ꯂꯧꯖꯔꯛꯀꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯆꯥꯛ ꯂꯧꯔꯥ ꯊꯥꯕꯒꯤ ꯃꯃꯤꯡꯁꯤ ꯎꯍꯟꯖꯔꯝꯃꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯊꯥꯖꯔꯤꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯇꯦꯟꯖꯟꯖꯒꯦ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯑꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯊꯝꯖꯒꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯍꯤꯟꯖꯥꯡ ꯃꯊꯦꯜꯁꯨ ꯌꯥꯝ ꯌꯥꯝꯕ ꯃꯥꯜꯂꯦ ꯂꯧꯒꯤ ꯁꯤꯒꯤ ꯇꯔꯥ ꯆꯥꯝꯃꯨꯛꯇꯪꯕꯁꯦ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯌꯥꯝ ꯌꯥꯝꯕ ꯃꯥꯜꯂꯦ ꯏꯟꯖꯥꯡ ꯃꯊꯦꯜ ꯌꯥꯝ ꯌꯥꯝꯕ ꯃꯥꯜꯂꯦ ꯑꯌꯨꯛꯇꯒꯤ ꯍꯣꯠꯅꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯛꯄꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯔ MLA ꯃꯤꯡ ꯍꯪꯒꯠꯆꯕ ಶ್ರೀ ꯊꯣꯡꯉꯥꯝ ꯁꯥꯟꯇꯤ ꯁꯔꯅꯁꯨ ꯄꯨꯡ 6:30ꯗ ꯌꯧꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯊ꯭ꯔꯤꯁꯇꯤ ꯀꯥꯡꯕꯨꯁꯦ ꯑꯗꯣ ꯄꯨꯡ 6:30ꯁꯦ ꯅꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯗꯥꯔꯕꯤꯅꯁꯨ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯗꯥꯔꯕꯤꯗ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯗꯥꯔꯕꯤꯅꯁꯨ ꯑꯩꯈꯣꯏꯗ ꯀꯟꯅ ꯏꯅꯥꯎ ꯅꯣꯏ ꯑꯩꯒꯤ ꯃꯥꯏ ꯁꯣꯛꯍꯟꯕ ꯌꯥꯗꯦꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯔꯅ ꯍꯥꯏꯔꯛꯄꯅꯤ ꯅꯣꯏ ꯂꯥꯛꯇꯕ ꯌꯥꯗꯦꯀꯣ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯄꯨꯡ 4 ꯆꯞ ꯆꯥꯅ ꯍꯧꯒꯠꯆꯔꯒ ꯑꯩꯈꯣꯏ ꯁ꯭ꯇꯥꯔꯇꯤꯡ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯒꯥꯔꯤ ꯃꯆꯥꯗ ꯑꯩꯈꯣꯏꯁꯦ ꯍꯩꯊꯖꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯏꯪꯉꯁꯨ ꯏꯪꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯤꯜꯂꯝꯕ ꯍꯥꯏꯇꯥꯔꯦ ꯄꯣꯠꯁꯦ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯤꯜꯂꯝꯃꯤ ꯑꯗꯨꯒꯤ ꯄꯨꯡꯗꯨꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯁꯦ ꯍꯧꯔꯝꯃꯕꯅꯦꯕ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯇꯦꯛꯅꯤꯀꯦꯜ ꯏꯁꯨ ꯈꯇꯪ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏꯚꯇꯣ ꯃꯇꯥꯡ ꯆꯥꯅ ꯊꯥꯒꯠꯄ ꯉꯝꯖꯈꯤꯗꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯐꯣꯇꯣ ꯃꯇꯦꯛꯇꯤ ꯃꯌꯥꯝ ꯂꯧꯖꯍꯧꯋꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯄꯨꯟꯁꯤꯟꯖꯔꯒ ꯔꯤꯜꯁ ꯑꯣꯏꯅ ꯁꯦꯝꯕ ꯀꯥꯟꯗ ꯑꯃꯨꯛ ꯊꯥꯒꯠꯆꯔꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯃꯔꯛꯇ ꯂꯩꯈꯤꯕ ꯇꯦꯛꯅꯤꯀꯦꯜ ꯏꯁꯨꯗꯨꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯦꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯈꯇꯪ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯇꯪ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯂꯥꯏꯚꯁꯦ ꯊꯥꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯣ ꯃꯥꯌꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯤꯕ ꯁꯤꯡꯖꯃꯩ ꯊ꯭ꯔꯤꯁꯇꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯊ꯭ꯔꯤꯁꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗꯤ ꯑꯩ ꯗꯥꯔꯕꯤꯗ ꯑꯗꯨꯝ ꯁꯤꯟꯅꯖꯒꯦ ꯗꯥꯔꯕꯤꯒ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕꯤ ꯑꯩꯈꯣꯏꯒꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ DC ꯃꯦꯗꯥꯝ ꯄꯨꯖꯥ ꯂꯥꯝꯕꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯁꯤ ꯑꯩ ꯑꯩꯈꯣꯏꯒꯤ ꯗꯥꯔꯕꯤꯗ ꯑꯗꯨꯝ ꯁꯤꯟꯅꯖꯔꯒꯦ ꯃꯈꯥ ꯆꯠꯊꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯑꯁꯤꯃꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯦꯗꯥꯝ ꯄꯨꯖꯥꯒ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯧꯒꯜ ꯐꯪꯉꯤꯁꯦ ꯀꯅꯥꯅꯣ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯀꯔꯝꯕ ꯍꯥꯏꯗꯤ ꯃꯤꯁꯛꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯤ
Madam, aku je Singapore Matrix ti kamu ni aku. Madam ka sum wari kita ingat sana sana bahaya tadi. Ya. Hoi. Aku ni Madam jam tang hadi aku ni mamtuk mai dah hai tadi ko mamtuk mai dah. Aku ibu lagi mamtuk mai dah. Lengsen beri aku ni pamnai bi dua lightning thula ni mai ampun tu maksud mungkin kau yang jaga. Hari tu mau takbir lagi. Asyik kau yang belur kan. Aku Madam ko nazar kita tanpa tu. Aku susah dan loser ke. Macam mana aku Madam tam jaga. Darabia, Madam na soalnya tengah ada, koi layu macam je. Oh. Madam na koi kena tahu bose la, itu kita thokal phang bose hai tare, sigi kena sentang koi macam dah, wana jaga. Mize okak yame hose pokta lai je hose sawang na pung kya muk taramani hai betul ma ai pung dom te yang sage pung je sawak ko pung trama thoi makhai te baro makhai ora male pung baro makhai tare oh trama thoi minit kuntaruk hai tare ko koi bhumit eng sala bani hai tare ko koi hose pokta ngasa ayuk ahing na ngai de hai tare ahing na ngai pung ahum makhai mari de gi dum hai de ibdo gi thol phang na ba London kaya lagi atau pemapang kaya lagi lebih pi me amdo hosi pokta lak bagi luar berkamban naik deh asuki matik mi ya me ngasi ibro kita wal sigi kita makta spa phang lak pi me amsi mi am hai sage si masuk koi mi se okak ya me wadi me amna id aku na su phajana me amda plak mana uhan ba ngamjada ba hai tare kai gna matam da aku na maru ebe program do khaki oina aku na mafam do sanga kapsa bo bani na adagi lai bung jisu am saw hai tare koi manipur gi Mafam ayam ada lagi ber laisang laibung mayam sedegi di aku gi mayang gi manung tu so ibu gi kubum hai oiba aku gi ibu thangsing harau bom sisu amag khakni harau ji so ko tham sage mafam se mathang makha sajan gi ba adu na koi mi se doge da punna leiba na tabari na lo khara legi bse khara leiba sida koina mi se punna coverage tawu ding amjade tawu ta wasuki matik yame hai basi madi mayam da thamjaning uduni Aduh, mili singa hongi sang hai jeni yona tarbe. Mili kok yam tra. Aduh tarbe. Nga mun tratruk makai se kilo punna satruk ko humpu ne bako. Aduh ni yo. Nga kilo tratruk makai se kilo satruk ko humpu se do mayam zum khangbe ni na ko. Mi kaya nga kilo mana mi kaya satrin no. Nga da mathel kya le ramani. Hai ba dum so mayam na dum wang men dum hang bi ro. Isa ithanda. Siwa jo ko tham sake. Koi madam puzai lang bom su ikai kom nazari bi madam puzai lang bom so je koi gi thogal phangzari hai tare hojik laning thogi hadi laning thau rom da loi raba matung da lairembi leimarem bi singi hadi kano da su nakalom da hai tare ko mo nakalom da so mo thogal tawzari hai tare madam ngamba dakina tawzara kanda madam puzana hadi tarik ki sanja kacharaga koi gi hadi boni sabgi mikup to ne mang da ubiri ba sina Thongzal nizaba hai tare ko video venda kurum birakanda leng thok pera patan jado ngai minaraga madam na ki bada hade koi Singapore 360 gi mai kai dagi hai tare raja mayam da amade ram dam sigi rei cha mayam da loina Singapore 360 gi live sibu yeng bi ga dori ba ko na yeng bi ka dori ba made hoji hoji yeng bi ba singda kari pauje bi ninge hai badu su habet koina thamjaraga hai tare duga lakpiri ba singi marak tagi koi kana gumba amani Najaraga live sisu koi tension na bo hona jage ado mayam da na interesting oiba amakakti akona half khibani ko hadi lakpiri ba mayam punna maksidagi or na tagra mani pogi mafam punna maktagi koi gi live sibu yengi ba punna mak paza punna maktagi ibudo gi thongjal phangba miyo dagi hena thoidoi dona ibudo thongjal biba akoi ga unaro na atamna na pisalakwa mi amani de akoi khanga jadoi ba adu kanano habdi adu yenga seba aku na sukang uban nanti mahak kana no kayu no kala de la kono kang akan mana plan tau jadri ojik di ado bara biga traga ai isa makta ibu na injal ko mi amda adum sumding sang gitu ini ba nasa makta sudum tau itu ni aku gi mea na hina thoidoi no na sakang na rabi aku gi Manipur film actress itu oinam na ada lam na phamal ini gallery makha da do aina ibu gi la singdagi kumdra ko matanda ithoi ja hana ai gi mitna na ogi ba tare mi asukki matik yam mak se ithoi ja na ogi ba tarabi ubuduna ne baina dai atamna sangja laga darabi ge wai sari do
ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯍꯥꯛꯁꯨ ꯉꯁꯤꯒꯤ ꯍꯥꯏꯗꯤ ꯊꯧꯒꯜ ꯑꯁꯤꯗ ꯏꯕꯨꯙꯧꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯧꯖꯥꯜꯂꯕ ꯃꯤꯁꯛ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧꯒꯤ ꯊꯧꯒꯜ ꯐꯪꯕ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯀꯥꯟꯗ ꯊꯧꯒꯜ ꯍꯥꯏꯗꯤ ꯊꯧꯖꯥꯜ ꯍꯦꯟꯅ ꯐꯪꯕ ꯃꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯦꯕ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯄꯨꯖꯥꯁꯨ ꯂꯦꯡꯊꯣꯛꯄꯤꯔꯛꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯄꯨꯖꯥꯒ ꯋꯥꯔꯤ ꯃꯤꯀꯨꯞ ꯑꯃꯇꯪ ꯍꯥꯏꯇꯥꯔꯦ ꯃꯦꯗꯥꯝ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯌꯥꯏ ꯃꯦꯗꯥꯝ ꯃꯦꯗꯥꯝ ꯄꯨꯖꯥꯒꯤꯁꯦ ꯈꯣꯏꯔꯝꯕ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯑꯦ ꯑꯗꯣ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯔꯛꯀꯦ ꯑꯗꯣ ꯃꯦꯗꯥꯝꯅ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯈꯣꯏꯔꯝꯕꯒꯤ ꯇꯥꯟꯖꯥ ꯂꯧꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯂꯥꯏꯕꯛ ꯐꯕ ꯂꯥꯏꯕꯛ ꯐꯕꯤ ꯏꯕꯨꯙꯧꯒꯤ ꯊꯧꯖꯥꯜ ꯍꯦꯟꯅ ꯐꯪꯂꯕ ꯐꯪꯂꯕꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯃꯇꯪ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯄꯨꯜꯂꯤꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯣꯝꯗꯗꯤ ꯆꯪꯉꯔꯣꯏꯁꯦ ꯗꯥꯏꯕꯤ ꯑꯁꯣꯝꯗ ꯑꯣꯏꯅ ꯊꯣꯛꯑꯁꯦ ꯑꯁꯣꯝꯗ ꯊꯣꯛꯑꯀꯥꯟꯗ ꯑꯣꯏꯅ ꯌꯦꯡꯉꯨꯔꯁꯦ ꯗꯥꯔꯕꯤꯅ ꯑꯣꯏꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨꯀꯣ ꯃꯤꯗꯨꯗꯤ ꯑꯩ ꯈꯟꯖꯔꯛꯑꯒꯦ ꯑꯗꯨꯒ ꯁꯤ ꯀꯥꯟꯁꯤꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯁꯤꯀꯣ ꯅꯥꯎꯅ ꯁꯤ ꯊꯧꯊꯧꯁꯦ ꯁꯤ ꯑꯝꯇ ꯂꯧꯊꯣꯛꯄꯤꯌꯨꯅꯦ ꯆꯪꯂꯛꯂꯥꯁꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯀꯥꯜꯂꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯂꯦꯡꯕꯤꯔꯛꯂꯤꯕꯤ ꯈ꯭ꯋꯥꯏ ꯇꯔꯥꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧꯒꯤ ꯊꯧꯖꯥꯜꯗꯤ ꯂꯣꯏꯅ ꯐꯪꯃꯤꯟꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒ ꯑꯇꯝꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯀꯅꯥꯅ ꯍꯦꯟꯅ ꯏꯕꯨꯙꯧꯒꯤ ꯊꯧꯖꯥꯜ ꯐꯪꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯅ ꯑꯇꯝꯅꯅ ꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯗ ꯆꯪꯒꯗꯕ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯏꯕꯨꯙꯧꯅ ꯑꯩꯈꯣꯏꯗ ꯏꯟꯖꯟꯕꯤꯔꯛꯄꯒꯤ ꯊꯧꯁꯤꯡ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯗꯣ ꯑꯩꯈꯣꯏꯅ ꯈꯟꯖꯔꯛꯀꯗꯣꯏꯅꯤ ꯄꯣꯠꯁꯦ ꯗꯥꯔꯕꯤ ꯌꯦꯠꯇ ꯍꯥꯏꯁꯤꯔꯥ ꯑꯣꯏꯗ ꯍꯥꯏꯁꯤꯔꯥ ꯃꯥꯡ ꯆꯠꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯊꯧꯖꯥꯜꯁꯦ ꯂꯣꯏ ꯐꯪꯉꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯊꯧꯖꯥꯜꯁꯦ ꯂꯣꯏ ꯐꯪꯉꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯀꯔꯝꯕ ꯈꯟꯗꯣꯏꯅꯣ ꯈꯟꯐꯝ ꯈꯪꯗ꯭ꯔꯦꯕ ꯑꯗꯣ ꯊꯧꯖꯥꯜꯁꯦ ꯂꯣꯏ ꯐꯪꯉꯕ ꯃꯥꯜꯂꯦ ꯑꯗꯣ ꯏꯃꯥ ꯑꯃꯈꯛ ꯃꯥꯡꯗ ꯎꯔꯦ ꯏꯃꯥꯁꯤꯗ ꯑꯣꯏꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡꯒꯤ ꯊꯧꯖꯥꯜꯁꯦ ꯄꯨꯂꯞ ꯐꯪꯕ ꯑꯣꯏꯔꯁꯤ ꯏꯃꯥ ꯉꯁꯤ ꯑꯩꯈꯣꯏ ꯂꯥꯛꯆꯩꯁꯦ ꯏꯃꯥ ꯇꯥꯕꯤꯔꯝꯒꯅꯤ ꯁꯤꯡꯖꯃꯩ 360 ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯇꯤꯝꯅꯦ ꯂꯥꯛꯆꯩꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯂꯥꯏꯚ ꯊꯥꯖꯔꯤ ꯉꯁꯤ ꯏꯙꯧꯒꯤ ꯇꯔꯥ ꯆꯥꯛꯅꯧ ꯇꯪꯕ ꯂꯦꯡꯕꯤꯔꯛꯄꯁꯦ ꯏꯃꯥꯗ ꯀꯔꯤ ꯐꯥꯎꯒꯦ ꯑꯗꯨꯒ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯏꯃꯥꯅ ꯂꯥꯛꯄꯤꯔꯤꯅꯣꯗꯣ ꯂꯥꯛꯏꯁꯦ ꯑꯩꯒꯤ ꯑꯋꯥ ꯑꯅꯥ ꯂꯩꯗꯅ ꯀꯣꯛꯆꯔꯒꯦ ꯃꯤꯡꯁꯨ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣꯁꯨ ꯍꯥꯏꯕꯤꯌꯨ ꯀꯨꯃꯥꯝ ꯃꯦꯟꯆꯥ ꯀꯨꯃꯥꯝ ꯂꯩꯀꯥꯏ ꯃꯣꯏꯔꯥꯡꯗꯒꯤ ꯍꯣꯏ ꯏꯙꯧꯒꯤꯗꯃꯛꯇ ꯀꯠꯂꯤꯕ ꯃꯌꯥꯝꯁꯦ ꯐꯪꯕꯤꯅꯕ ꯍꯥꯏꯗꯅ ꯀꯧꯕ ꯍꯩꯇꯦꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯄꯥꯅꯕꯒꯤ ꯏꯙꯧꯗ ꯍꯥꯏꯖꯕ ꯂꯥꯛꯄ ꯏꯁꯨ ꯏꯆꯥ ꯄꯨꯝꯅꯃꯛ ꯀꯥꯏꯗꯕ ꯄꯨꯝꯅꯃꯛꯀꯤ ꯑꯗꯨꯅꯤ ꯄꯨꯟꯁꯤ ꯆꯦꯟꯖꯦꯜ ꯅꯤꯖꯕ ꯂꯥꯛꯆꯔꯤꯕꯅꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯄꯣꯔꯛꯄ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯍꯟꯖꯤꯜꯂꯛꯄ ꯑꯁꯤꯅꯦꯕ ꯃꯥꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯊꯪꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯃ ꯑꯃꯨꯛ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯔꯁꯤ ꯉꯁꯤ ꯂꯦꯡꯕꯤꯔꯛꯂꯤꯕꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯃꯥ ꯑꯃ ꯎꯅꯖꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯀꯅꯥ ꯎꯅꯁꯤꯒꯦ ꯍꯥꯏꯕꯗꯨꯃ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯖꯔꯛꯑꯒꯦ ꯃꯤꯁꯦ ꯌꯥꯝꯃꯟꯗꯅ ꯌꯥꯝꯃꯟꯗꯅꯅꯦ ꯊꯧꯖꯥꯜꯁꯦ ꯂꯣꯏꯅꯃꯛ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤꯅꯦ ꯏꯆꯦ ꯍꯥꯏꯅ ꯀꯧꯖꯒꯦ ꯏꯆꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯅꯤ ꯆꯦꯟꯈ꯭ꯔꯦ ꯂꯥꯏꯚ ꯎꯕꯗ ꯆꯦꯟꯈ꯭ꯔꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯋꯥ ꯑꯃ ꯍꯥꯏꯖꯒꯦ ꯏꯆꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯅꯦ ꯃꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯗ꯭ꯔꯥ ꯃꯤ ꯌꯥꯝꯃꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯑꯦꯕ ꯏꯕꯨꯙꯧꯒꯤ ꯊꯧꯖꯥꯜꯗꯤ ꯂꯥꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯐꯪꯉꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒ ꯑꯇꯝꯅꯅ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯣꯅ ꯏꯕꯨꯙꯧꯅ ꯏꯟꯖꯜꯂꯛꯄ ꯃꯤꯑꯣꯏꯗꯣ ꯑꯗꯨꯅ ꯈꯔ ꯍꯦꯟꯅ ꯐꯪꯕ ꯊꯧꯖꯥꯜ ꯑꯃ ꯐꯪꯉꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯇꯝꯅꯅ ꯀꯅꯥꯝꯇꯒꯤ ꯃꯐꯝ ꯆꯪꯕ ꯅꯠꯇꯦ ꯉꯁꯥꯏ ꯍꯧꯖꯤꯛ ꯏꯃꯥ ꯑꯃ wari sanazarure adugi matung tarakpada iseda amuk la ine ba poche ado ahanbada isegi ming laifam amukta haibiyu aduga ise koi singamai 360 gi timne jodi live thajari ko singamai 360 ma adum khangbi bana trai ise oidum hoi ado akoi adugi kangbu ne lak sai je live thajari je ado ahanbada isegi ming haibiro laifam haibiro aigi ming tiam silapati laifam na moirang phairembam lekai dagini ngasi idaugi tara tangnau tan ba lengbira kose wakhalda kari phawbige dagi kari khanbadagi idaugi thokol tawjage idaugi tara saklen se phanguge haidana lengbira pon du habitang thambiyo so wahang si tabdam nungai ado sahi kudingi smaina anai yaudana tekta kaidana dagi akhoi hoji manipur da tawriba
ꯏꯔꯥꯡꯁꯦ ꯊꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯒ ꯂꯣꯏꯅꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄꯒ ꯂꯥꯏ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯃꯄꯨꯡ ꯐꯥꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯑꯃ ꯄꯤꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯦ thank you. ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯨꯛ ꯇꯥꯁꯤꯒꯦ ꯅꯨꯄꯥꯔꯣꯝꯗ ꯍꯪꯉꯁꯤ ꯍꯥꯏꯗꯤ ꯏꯆꯦ ꯏꯆꯜ ꯑꯗꯒꯤ ꯏꯇꯩꯃ ꯏꯃꯥꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯇꯝ ꯑꯃꯨꯛ ꯍꯪꯈ꯭ꯔꯦꯗꯅꯀꯣ ꯂꯥꯏꯕꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯨꯄꯥꯔꯣꯝꯗ ꯑꯃꯨꯛ ꯍꯪꯉꯁꯤ ꯑꯁꯤꯗ ꯏꯌꯥꯝꯕ ꯑꯃ ꯂꯩꯔꯦ ꯑꯁꯤꯗ ꯑꯣꯏꯅ ꯍꯪꯉꯁꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯀꯥꯡꯕꯨꯅꯦꯕꯀꯣ ꯏꯌꯥꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯤꯇꯪ ꯋꯥꯔꯤ ꯁꯥꯟꯅꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤꯅꯤꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯀꯩ ꯏꯁꯥꯁꯦ ꯀꯩ ꯂꯝꯗ ꯑꯣꯏꯕꯤꯗꯣꯏꯅꯣ ꯑꯗꯨꯒ ꯃꯤꯡ ꯂꯩꯐꯝ ꯑꯩꯁꯤ ꯃꯣꯏꯔꯥꯡ ꯕꯖꯥꯔꯗꯒꯤꯅꯤ ꯀꯩꯅꯣ ꯃꯤꯡꯅ ꯍꯦꯔꯣꯖꯤꯛ ꯀꯧꯏ ꯑꯗꯣ ꯉꯁꯤ ꯏꯙꯧꯒꯤ ꯁꯨꯃꯥꯏꯅ ꯊꯧꯒꯜ ꯐꯪꯕ ꯂꯦꯡꯕꯤꯔꯛꯄꯁꯦ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦ ꯀꯩꯒꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯩꯇꯩꯒꯤ ꯑꯣꯏꯅꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯅꯤꯡꯖꯕ ꯊꯕꯛ ꯂꯥꯏ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯆꯍꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯌꯥꯎꯕꯁꯦ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯉꯁꯤꯗꯒꯤ ꯏꯙꯧꯅ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯄꯨꯝꯅꯃꯛ ꯀꯣꯛꯄꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗꯁꯨ ꯄꯨꯟꯅ ꯊꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯤꯁꯦ ꯂꯥꯛꯄꯒꯤ ꯑꯇꯠꯈꯝ ꯅꯥꯏꯗꯦ ꯑꯩꯈꯣꯏ ꯁꯤꯃꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯤꯀꯨꯞꯇꯣ ꯂꯧꯖꯔꯛꯀꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯄꯨꯖꯥ ꯑꯝꯇꯪ ꯎꯅꯖꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯗꯥꯝ ꯐꯪꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯏꯐꯇ ꯂꯣꯏꯁꯤꯟꯖꯔꯒꯦ ꯐꯪꯉꯒꯗꯤ ꯑꯩꯈꯣꯏ ꯎꯅꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯔꯛꯀꯦ ꯋꯥꯍꯪꯗꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯁꯨꯅꯕ ꯍꯪꯅꯤꯡꯉꯦ ꯑꯗꯨꯕꯨ ꯑꯃꯃꯝꯇꯪ ꯍꯪ ꯂꯩꯔꯒꯗꯤ ꯉꯁꯤꯒꯤ ꯂꯣꯏꯔꯔꯣꯏ ꯌꯥꯔꯕꯤꯀꯣ ꯃꯤꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯕ ꯃꯤꯁꯦ ꯌꯥꯝ ꯌꯥꯝꯃꯦꯕ ꯑꯗꯣ ꯏꯙꯧꯅ ꯏꯟꯁꯤꯜꯂꯛꯄ ꯏꯙꯧꯒꯤ ꯊꯧꯖꯥꯜ ꯌꯥꯝ ꯐꯪꯕ ꯃꯤꯑꯣꯏ ꯑꯍꯨꯝꯗꯤ ꯑꯩꯈꯣꯏꯒ ꯎꯅꯖꯔꯦꯕ ꯑꯗꯣ ꯃꯌꯥꯝꯁꯨ ꯊꯧꯖꯥꯜ ꯐꯪꯗꯦ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦ ꯊꯧꯖꯥꯜ ꯂꯣꯏ ꯐꯪꯉꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯏꯕꯦꯜ ꯏꯇꯩꯃꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯊꯧꯖꯥꯜ ꯑꯁꯦ ꯐꯪꯉꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯔꯨꯑꯣꯏꯅ ꯍꯦꯟꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯪꯕ ꯍꯥꯏꯔꯒꯗꯤ ꯍꯛꯊꯦꯡꯅꯅ ꯑꯩꯈꯣꯏꯒ ꯊꯦꯡꯅꯔꯀꯥꯟꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯇꯥꯟꯖꯥ ꯐꯪꯕꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯍꯦꯟꯅ ꯊꯧꯖꯥꯜ ꯍꯦꯟꯅ ꯐꯪꯕ ꯑꯃꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣই ꯊꯝꯖꯒꯦ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯐꯝꯃꯝꯃꯤ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏꯒꯤ ꯁꯣꯝ ꯁꯥꯏꯠꯁꯦ ꯆꯪꯗꯕꯅꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯁꯣꯝꯗꯁꯨ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯍꯪꯁꯤꯔꯣ ꯑꯩꯈꯣꯏꯁꯦ ꯂꯥꯏꯐꯁꯦ ꯌꯥꯝ ꯁꯥꯡꯖꯜꯂꯛꯑꯕꯅꯤꯅ ꯂꯥꯏꯐꯁꯦ ꯌꯥꯝ ꯁꯥꯡꯖꯜꯂꯛꯑꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒꯤꯅꯤꯗ ꯑꯗꯣ ꯑꯩꯈꯣꯏ ꯑꯝꯇꯪ ꯃꯦꯗꯥꯝ ꯄꯨꯖꯥꯗ ꯂꯣꯏꯔꯕ꯭ꯔꯥ ꯑꯝꯇꯪ ꯌꯦꯡꯖꯒꯦ ꯃꯦꯗꯥꯝ ꯄꯨꯖꯥ ꯂꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯄꯨꯖꯥꯗꯒꯤ ꯋꯥꯍꯩ ꯑꯃ ꯑꯅꯤꯇꯪ ꯇꯥꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯒꯦ ꯃꯌꯥꯝ ꯁꯤ ꯃꯥꯡꯗ ꯊꯥꯏꯁꯦ ꯃꯌꯥꯝ ꯁꯤ ꯆꯥꯂꯨꯛ ꯂꯥꯟꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯃꯤ 3,000ꯒꯤ ꯆꯥꯛꯂꯨꯛꯅꯤ ꯉꯁꯤꯗ ꯊꯥꯏꯁꯦ ꯑꯁꯣꯟ ꯃꯊꯛꯇꯁꯨ ꯕꯦꯜꯀꯣꯅꯤꯔꯣꯝꯗꯁꯨ ꯑꯗꯨꯝ ꯊꯥꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯑꯁꯣꯟ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯪ ꯂꯩꯕ ꯃꯌꯥꯝꯁꯦ ꯑꯁꯣꯝꯗꯁꯨ ꯑꯗꯨꯝ ꯊꯥꯏꯅꯤ ꯑꯗꯣ ꯏꯕꯨꯙꯧꯒꯤ ꯁꯤ ꯑꯀꯣꯏꯕ ꯁꯨꯃꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯁꯨ ꯑꯗꯨꯝ ꯊꯥꯏꯅꯦꯕ ꯄꯣꯠꯁꯦ ꯃꯦꯗꯥꯝ ꯄꯨꯖꯥ ꯊꯣꯛꯂꯛꯇ꯭ꯔꯤ ꯃꯥꯜꯂꯦ ꯗꯥꯔꯕꯤ ꯀꯃꯥꯏꯅ ꯇꯧꯔꯁꯤꯒꯦ ꯃꯦꯗꯥꯝ ꯄꯨꯖꯥ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯤꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯐꯁꯦ ꯇꯦꯟꯁꯤꯜꯂꯁꯤꯔꯥ ꯃꯦꯗꯥꯝ ꯄꯨꯖꯥꯁꯨ ꯃꯥꯁꯨ ꯌꯥꯝꯅ ꯆꯤꯟꯖꯕ ꯍꯥꯏꯗꯤ ꯃꯊꯧ ꯃꯁꯛ ꯐꯖꯅ ꯈꯪꯕꯤꯕ ꯑꯗꯨꯒꯨꯝꯂꯕ ꯁꯛꯅꯥꯏꯔꯕꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏꯒꯤ ꯕꯤꯁꯦꯝꯄꯨꯔꯒꯤ ꯑꯣꯏꯅ DC ꯄꯨꯕꯤꯔꯤꯕ ꯑꯩꯈꯣꯏ ꯃꯦꯗꯥꯝꯅꯤ ꯍꯧꯖꯤꯛ ꯃꯦꯗꯥꯝꯁꯨ ꯑꯩꯈꯣꯏꯒꯤ ꯏꯙꯧ ꯊꯥꯡꯖꯤꯡꯒꯤ ꯁꯦꯕꯥ ꯐꯪꯕ ꯆꯪꯕꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒ ꯎꯅꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯗꯨꯁꯨ ꯊꯣꯛꯄꯤꯔꯛꯑꯝꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯊꯧꯒꯜ ꯇꯧꯕ ꯂꯣꯏꯕꯤꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯊꯣꯛꯂꯛꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯑꯃꯇ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯄꯨꯖꯥꯗꯣ ꯍꯥꯏꯗꯤ ꯑꯁꯣꯝꯗ ꯊꯧꯒꯜ ꯃꯅꯨꯡꯗ ꯊꯧꯒꯜ ꯐꯪꯕ ꯆꯪꯕꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯛꯂꯦ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯄꯨꯖꯥ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯂꯧꯔꯀꯥꯟꯗ ꯋꯥꯔꯤ ꯋꯥꯇꯥꯏꯗꯣ ꯁꯥꯟꯅꯖꯔꯛꯑꯒꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯅ ꯊꯥꯖꯕ ꯂꯥꯏ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏ ꯁꯤꯡꯖ ꯂꯥꯡꯖꯔꯤꯕ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯥꯛꯆꯔꯤꯕ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯁꯨ ꯊꯝꯖꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯊꯦꯡꯛ ꯌꯨ